ꯂꯥꯛꯀꯦ ꯏꯃꯥ ꯀꯗꯤ ꯇꯧꯔꯒꯦꯗꯤ ꯏꯆꯥꯗꯕꯨ ꯏꯃꯥꯅ ꯌꯦꯡꯕꯗ ꯅꯨꯡꯁꯤꯗꯕ ꯍꯧꯖꯤꯛꯀꯤ ꯑꯣꯝ ꯅꯃ ꯁꯤꯕꯥꯌꯦꯗ ꯑꯝꯇ ꯍꯥꯏꯔꯣ. ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯅꯪꯗꯤ ꯀꯟꯅ ꯍꯥꯏꯔꯛꯑꯣ ꯀꯟꯅ. ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯙꯣꯂꯣ ꯑꯃ ꯄꯨꯔꯛꯑꯣ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯑꯣꯝ ꯅꯃ ꯁꯤꯕꯥꯌꯅ. ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯍꯨꯃꯥꯡ ꯁꯧꯕꯗ ꯂꯣꯏꯔꯦꯗ ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯌꯥꯔꯕꯣ? ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯑꯣꯝ ꯅꯃ ꯁꯤꯕꯥꯌꯅ. ꯍꯣꯏ ꯅꯪ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯦ. ꯏꯃꯥꯅ ꯍꯥꯏꯔꯛꯑꯣ. ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯌꯦꯡꯉꯣꯏ ꯙꯣꯂꯣꯛ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯗ. ꯌꯥꯎꯕꯅꯦ ꯍꯥꯏꯔꯛꯑꯣ. ओम नमः शिवाय देवजी जबा जबा रे श्याम बोरे यारबा यारमा यारबा बेमा ओम नमः शिवाय ओम नमः शिवाय कोई बाबा बंदो अमरी लेगिदरेबा याम निशिका बोली बाबा मैं पान चक्कर ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯇꯧꯍꯩꯗꯦꯕ ꯅꯌꯨꯝ ꯄꯥꯟꯕꯗꯨꯗꯤ ꯑꯁꯤꯗ ꯅꯠꯇꯦꯕ ꯃꯃꯥꯡꯂꯣꯝꯗꯅꯤ ꯍꯣꯏ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏ. ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯑꯣꯝ ꯅꯃ ꯁꯤꯕꯥꯌ ꯖꯝ ꯖꯝ ꯄꯥ ꯄꯥ ꯖꯝ ꯄꯥ ꯄꯥ ꯖꯝ ꯖꯝ ꯄꯥ ꯄꯥ ꯊꯥꯡꯃꯩ ꯊꯥꯟꯕꯗꯣ ꯏꯪꯉꯦꯕ ꯍꯧꯖꯤꯛ ꯏꯪꯗ꯭ꯔꯅꯦ ꯅꯨꯡꯁꯥ ꯁꯥꯃꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩ ꯇꯨꯝꯃꯤꯁꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥ ꯍꯥꯏꯅꯦ ꯕꯕꯥꯁꯨ ꯁꯣꯜꯂꯦ ꯏꯃꯥꯁꯨ ꯁꯣꯜꯂꯦ ꯃꯣꯟꯇꯦꯁꯣꯔꯤꯁꯨ ꯁꯣꯜꯂꯦ ꯍꯥꯏꯔꯤꯌꯦ. ꯑꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛ ꯅꯝꯃꯤꯅꯤ. ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ. ꯀꯅꯥ ꯀꯅꯥ ꯁꯣꯜꯂꯦ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯨ ꯑꯁꯣꯟꯕ ꯃꯌꯥꯝꯗꯣ. ꯁꯣꯟꯕꯗꯣ ꯐꯔꯒꯅ ꯅꯕꯨ ꯊꯟꯅ ꯊꯟꯅ ꯆꯥꯎꯀꯣ. ꯍꯣꯏ ꯍꯣꯏ. ꯍꯣꯏ ꯍꯣꯏ ꯆꯥꯎ. ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯕ ꯑꯩꯁꯨ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯇꯧꯕꯅꯤ. ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯇꯧꯕꯅꯤ. ꯍꯣꯏ ꯍꯣꯏ ꯇꯧꯔꯦ. ꯁꯦꯟꯗ꯭ꯔꯥꯡꯅ ꯑꯩ ꯕ꯭ꯔꯪ ꯁꯦꯟꯗ꯭ꯔꯥꯡ ꯍꯥꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯆꯠꯇꯦꯗ ꯇꯨꯝꯕꯅꯤ. ꯍꯣꯏ ꯇꯨꯝꯃ ꯆꯠꯈ꯭ꯔꯣ. ꯑꯩ ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯩꯔꯤꯕ ꯂꯩ ꯆꯠꯀꯗꯧꯔꯤ ꯕꯕꯥꯗꯤ ꯆꯠꯀꯗꯧꯔꯤ. ꯆꯠꯂꯁꯨꯅꯦ ꯃꯥ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤꯅꯅꯦ ꯃꯤꯒ ꯑꯃ ꯁꯝꯅ ꯌꯥꯄꯣꯟꯇꯦ ꯃꯥꯗꯤ. ꯃꯕꯨꯛꯁꯨ ꯐꯕ ꯅꯣꯡꯃꯇ ꯃꯤ ꯑꯃ ꯐꯨꯕꯁꯨ ꯈꯪꯗꯦ. ꯑꯉꯥꯡ ꯁꯥꯏꯅ ꯄꯥꯈꯣꯟꯕꯗꯤ ꯄꯪꯇꯧ ꯇꯧꯕ. ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯌꯦ. ꯏꯃꯥꯁꯨ ꯅꯨꯡꯁꯤꯌꯦ. ꯑꯩꯗꯤ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯤ. ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯃꯤ. ꯅꯣꯏ ꯕꯕꯥꯗꯤ ꯌꯥꯝ ꯁꯨꯕ ꯑꯁ ꯁꯨꯕ ꯄꯣꯠꯅꯤ ꯕꯕꯥ ꯄꯤꯛ ꯊꯟꯅ ꯁꯨꯏ. ꯍꯣ 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 ꯐꯔꯦ ꯏꯃꯥ ꯇꯨꯝꯃꯁꯤꯔꯛꯑꯦ. ꯑꯣ ꯏꯃꯥ ꯏꯃꯥꯎ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯔꯕ? ꯇꯨꯝꯃꯤ ꯏꯃꯥ ꯏꯕꯦꯝ ꯇꯨꯝꯃꯤ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯕꯅꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤꯅꯦ ꯆꯥꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒꯅꯦ ꯇꯨꯝꯒꯗꯣꯏꯕ ꯑꯗꯨꯅꯦ ꯑꯩ ꯂꯥꯛꯏꯁꯦ. ꯍꯣꯏ ꯂꯥꯛꯑꯦ. ꯑꯩꯁꯦ ꯁꯂꯥꯝ ꯃꯥꯟꯇꯣꯞꯇꯅꯦ ꯆꯠꯂꯨꯒꯦ ꯈꯟꯕꯅꯦꯕ. ꯋꯥꯗꯅ ꯈꯤꯇꯪ ꯄꯣꯊꯥꯔꯤꯉꯩꯗꯅꯦ ꯅꯪꯍꯧꯗꯅ ꯇꯨꯝꯃꯦ. ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ. ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯁꯂꯥꯝꯗ ꯂꯥꯛꯑꯣ. ꯁꯂꯥꯝꯒꯤ ꯏꯇꯩꯌꯥꯏꯃꯗꯣ ꯑꯁ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦꯕ. ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ. ꯃꯊꯧꯅꯥꯁꯨ ꯌꯥꯝ ꯐꯕꯅꯦꯕ. ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯁꯨ ꯂꯥꯛꯀꯅꯤ. ꯑꯣ ꯑꯩꯁꯨ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯑꯣ. ꯏꯃꯥꯒ ꯏꯄꯥꯒ ꯆꯠꯂ ꯂꯣꯏꯔꯦ. ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯦ. ꯀꯣꯟꯁꯤꯗꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯋꯦ ꯄꯤꯛꯇꯛ ꯇꯧꯋꯦ. ꯄꯤꯛꯑꯁꯨ ꯌꯥꯕꯨꯗꯤ ꯌꯥꯅꯤ ꯄꯤꯛꯇꯛ ꯇꯧꯔ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ. ꯐꯟ ꯆꯣꯡꯁꯤꯜꯂꯒꯅꯦ ꯖꯒꯣꯏ ꯁꯥꯅꯕ ꯕꯥꯔꯇꯤꯟꯗꯣ ꯐꯦꯡꯗꯣꯛꯑꯦ. ꯑꯗꯨꯒ ꯇꯨꯝꯃꯒ ꯆꯪꯈ꯭ꯔꯦ. ꯑꯗꯩ ꯁꯂꯥꯝ ꯃꯥꯟꯇꯣꯞꯇꯅꯦ ꯗꯝ ꯂꯥꯎꯅ ꯇꯨꯝꯊꯣꯛꯈꯤꯕ. ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯇꯨꯝꯅꯤꯡꯕꯅ ꯁꯤꯗꯧꯔꯦ ꯏꯃꯥ ꯍꯥꯏꯕ. ꯑꯗꯨꯝ ꯅꯨꯡꯁꯤꯗꯕ ꯌꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ? ꯂꯩꯔꯝꯒꯅꯤ ꯁꯤꯗ. ꯑꯣ ꯂꯥꯛꯑꯣꯏ ꯃꯣꯟꯇꯦꯁꯣꯔꯤꯅꯦ ꯃꯣꯅꯤꯟꯗ꯭ꯔꯣꯅꯦ ꯅꯣꯏ ꯕꯕꯥꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯦ. ꯍꯣꯏ ꯈꯪꯉꯦ ꯆꯠꯈ꯭ꯔꯦ.
잠깐만요. 남자의 이마 좀더 집에나 아이 자는 비는 집에는 집에는 지 아이 뭐야 짜고 짧게 이따 돌려 짜라 뭐야 말고 있자 너한테 아이디어 해봐 짜게 어디 가안 되지 뭐구나 no pun nama kakwa no poro ina kakure kakwa kajo gi ma hin jira kan ya ma sai mai cha mai ole kwa legani baba ji chonde baba ji no pa ma oi ne ma che chu dum phale mana gan chu pari ai dana po mol di chai pa ai ma那他我这种我这个查看的抽这个呢，真的到不了嘛的，还会的嘛咱们这样Noina boksa handakti wa fajabjana ngangeeba do ainane video de amta namhaudaba mai thararoidra kanoji lokthokpigedra khajalise kanoji gini maisaje changnanaba cái nó nông chai đi maisa haiba maisa ô mấy cha ingedana hojikanje asma pamdaba ti kenom tawle 우리 hawreda 또 이모네 inge imani 시합 se 잘하지 cái thua rồi ra đây mua แล้วพูดจะ 잘해 เอา 아 자 oh พูดเดี๋ยวจะกำมือเรียกกี่ชั้น khangde โลกทั่วอ่ะ lokthok kaino sanaidebu khattebu 차나리 봐 마야 빵 빵바이데 아마농 짜 따오잖아 안동 버지 kari makhono thamibede khangde แล้ว ha kari yam makhono 파자라 봐 โล 아우 파자라 봐 เอ้ยกินเอาโคลาผมหมุนกัน 동차얌 차이 nungsaje โล salaba ไอ้ผมจะ 우망 รีชิโนโต 드디어 우망 저래 봐 au 막 반절하게 우망 시도래 피 sangoi silum chala thambanina 아코이네 ah 난가 이거지 ไอ้เราต้องมาถูกเท่า 짱하네 koi makthon สองอะไรอยู่ 갑자기 걔는 kari 빠이나 봐 나삐도 팔레 정도 그 럭철레다 나빠야 안도가 뭐 자산나 그야 마오 어떤 데 비면 잘합니다 엄마가 저 빠뜨린다 때네 봐 mani hojiki kanam tinadre 까나 또 짜부터 보지 나는 자게라 아이는 자게라 과무치 뭐 비저럭대 봐 อ่าเดี๋ยวตีโน 미야 พูกิน 아그 재미있냐 이거 ไม่พูกิน 푸푸는 ainagi na hawaiian sidara mina kai kaje 뭐때야 야래 또 어디 후망 쳐라 เดี๋ยวเราเก็บป่ะ 아 เดี๋ยวเราเก็บ ไอ้짜리 이제 จ้าป่ะ 짜리 อาโถแม่พี่คิดเองเลย 하 แม่พี่คิดเอง 까람비디야 แม่พี่คิดเองนี่ 오 이문데 작은 게또 후망 쳐보는 지도래 이 tumbayare ba อืม 하 อะฮึม 하 อะฮึมไผ่หก 로컬이 봐 อืม 이게 내가 ชื่อไก่ชื่อโลคูไก่ชื่อ 뭐 시도 뭐야 โลคูอะไรนี่ที่ดักทุกชาตินี่ 어 ดักเผื่อนี่ 응 รวย 일단 또 이건 내가 비제로 오더라 ดีใจนุ่งดีใจใจดีเขาเรียนชอบ ไอ้บ่ 짜드다 ใช่ไหม 짜보야 อืม 안 짜로 똑같아 왜 cây 운동 그래 지금 더 봐비오 ไปพายุเนี่ยใกล้หุ่นดุติง 카운데 มาชารามันใช่ไหมกันนะตัว 차에다 땅 꽂다 있는다 누구지 ชาราบ่ 다 ใช่อ่ะ 차바이 마이 뽑았나 때다 좀나 차와 อืม 아이는네 อืม
ꯅꯣꯏ ꯃꯌꯥꯝꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯩꯗꯅ ꯑꯩ ꯌꯦꯡꯃꯟꯗꯅ ꯐꯃꯨꯡ ꯃꯌꯥꯗ ꯆꯠꯂꯒ ꯌꯦꯡꯉꯦꯕ ꯑꯗꯩ ꯇꯨꯝꯅꯤꯡꯉꯛꯇ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯊꯥꯏꯅ ꯗ꯭ꯔꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯜꯂꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯠꯅꯕꯩꯅꯤꯗ ꯌꯦꯡꯅꯤꯡꯗ꯭ꯔꯕꯨꯗꯤ ꯅꯠꯇꯦ ꯈꯠꯅꯕ꯭ꯔꯥ ꯈꯠꯅꯩꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯣꯏ ꯃꯆꯥꯒꯅꯦ ꯑꯩꯒ ꯑꯣꯏꯔꯃꯥꯅ ꯁꯤꯒꯤ ꯆꯥꯕꯁꯤꯗ ꯈꯠꯅꯔꯤꯕ ꯀꯩ ꯁꯥꯏ ꯈꯠꯅꯩ ꯂꯐꯣꯏ ꯆꯥꯕꯩꯔꯥ ꯑꯪ ꯅꯥꯊꯣ ꯑꯃꯒ ꯄꯣꯔꯈꯤ ꯁꯤ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯦꯛꯇ ꯇꯧꯕ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯟꯗꯛꯀꯤ ꯂꯐꯣꯏꯁꯤꯗꯤ ꯈꯔ ꯍꯥꯎꯋꯦ ꯍꯥꯏ ꯂꯐꯣꯏ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥ ꯆꯪꯁꯤꯜꯂꯛꯄꯒꯤ ꯍꯥꯎꯇꯕ ꯂꯐꯣꯏꯁꯤꯗꯤ ꯍꯨꯏ ꯈꯣꯡꯉꯦ ꯈꯣꯡꯖꯖꯅꯤꯌꯦ ꯍꯥ ꯈꯣꯡꯖꯖꯅꯤꯌꯦ ꯀꯩꯗꯧꯕꯩ ꯈꯣꯡꯗꯣꯏꯕ ꯃꯤ ꯂꯥꯛꯄꯩꯔꯝꯅꯤ ꯌꯦꯡꯉꯣꯏ ꯍꯨꯏ ꯍꯦꯛ ꯈꯣꯡꯕꯗꯅꯦ ꯕꯥꯇꯣꯟ ꯑꯃꯗꯩ ꯐꯠ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇ ꯀꯣꯟꯊꯅꯩꯌꯦꯕ ꯑꯗꯨꯗꯤ ꯇꯞꯅ ꯇꯣꯛꯑꯦꯕ ꯇꯣꯛꯑꯁꯦ ꯑꯣꯕ ꯑꯝꯇꯪ ꯈꯤꯇꯪ ꯆꯥꯏꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦ ꯆꯥꯅꯤꯡꯉꯦ ꯀ꯭ꯋꯥ ꯍꯣꯔꯦꯟ ꯀ꯭ꯋꯥ ꯈꯔ ꯇꯣꯠ ꯆꯥꯁꯦ ꯍꯣꯏ ꯀ꯭ꯋꯥꯁꯦ ꯂꯐꯣꯏꯅꯦ ꯑꯗꯨꯅ ꯍꯥ ꯂꯐꯣꯏ ꯁꯨꯝ ꯂꯐꯣꯏꯔꯅꯦ ꯂꯣꯏ ꯇꯣꯛꯑꯁꯤ ꯏꯕꯦꯝꯃ ꯇꯣꯁ ꯃꯣꯏꯀꯣ ꯃꯣꯏ ꯇꯣꯛꯑꯁꯤ ꯑꯩ ꯌꯥꯎꯔꯔꯣꯏꯍꯦ ꯌꯥꯎꯔꯁꯤ ꯅꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯄꯤꯈ꯭ꯔꯒꯦ ꯀꯩ ꯄꯤꯗꯣꯏꯅꯣ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯁꯤꯗ ꯚꯔꯥ ꯄꯤꯔꯛꯄ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯄꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯌꯥꯎꯔꯝꯗ ꯌꯣꯠꯈ꯭ꯔꯦ ꯆꯥꯊꯣꯛ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯤꯀꯣ ꯍꯥꯎꯋꯦ ꯌꯣꯠꯁꯜꯂꯣ ꯑꯣꯊꯣꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣꯊꯣꯛꯀꯅꯨ ꯑꯗꯨꯒꯤ ꯂꯐꯣꯏ ꯑꯣꯏꯅ ꯆꯥꯁꯜꯂꯣ ꯌꯥꯔꯦ ꯑꯣꯊꯣꯛꯄ ꯌꯥꯔꯔꯣꯏꯕ ꯑꯣꯊꯣꯛꯄ ꯌꯥꯔꯣꯏ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ ꯑꯣꯊꯣꯛꯑꯗꯤꯅꯦ ꯍꯧꯖꯤꯛꯀꯤ ꯐꯖꯔꯅꯤ ꯂꯣꯏꯅ ꯁꯤ ꯅꯨꯄꯥ ꯑꯥꯗ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯀꯩ ꯃꯥꯗ꯭ꯔꯃꯥꯅꯣ ꯁꯤ ꯁꯥꯟꯅꯕ ꯅꯨꯄꯥꯅꯦꯕ ꯑꯣ ꯆꯠꯂꯣꯏꯗ ꯗ꯭ꯔꯃꯥ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯅꯩꯌꯦ ꯌꯦꯡꯉꯦꯕ ꯑꯣ ꯖꯣꯏꯒꯅꯦ ꯗꯟꯙꯣꯅꯤꯒꯗꯣ ꯌꯥꯝ ꯍꯩꯕ ꯑꯣꯏꯔꯝꯃꯤ ꯑꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯌꯦꯡ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯌꯨꯝꯗꯣ ꯈꯔ ꯅꯛꯑꯦꯕ ꯄꯪꯆꯠꯇ ꯆꯠꯅꯕꯅꯦ ꯏꯕꯥꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯤꯅꯦꯃꯥ ꯀꯀꯥ ꯌꯦꯡꯖꯔꯔꯣꯏ ꯏꯕꯦꯝꯃ ꯆꯦꯜꯂꯒ ꯀꯗꯥꯏꯗꯅꯣꯝ ꯆꯠꯂꯦꯕ ꯑꯗꯨꯁꯨꯅꯦ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯦ ꯄꯩꯁꯥ ꯃꯥꯡꯕꯩꯗꯤ ꯃꯣꯏꯅ ꯊꯝꯕꯅꯤꯗ ꯅꯣꯛꯄꯗ ꯁꯤꯗꯧꯔꯦ ꯑꯩꯅ ꯑꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯒꯦꯅ ꯂꯥꯛꯏꯕ ꯍꯧꯖꯤꯛꯁꯤ ꯆꯥꯅꯤꯡꯗꯔꯝꯗ꯭ꯔꯦ ꯌꯥꯝꯕꯅꯤꯅ ꯃꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯂꯦꯝꯍꯧꯕ ꯈꯔ ꯆꯥꯕꯗꯤ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯕ ꯉꯁꯤꯗꯤ ꯂꯥꯡꯕ ꯀꯅꯥꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯆꯥꯕꯁꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕ ꯆꯪꯉꯦ ꯆꯥꯊꯣꯛꯑꯗꯨꯅ ꯈꯔ ꯆꯥꯊꯣꯛꯑꯕꯗꯨꯅ ꯌꯥꯝ ꯆꯥꯎ ꯆꯥꯊꯣꯛ ꯑꯩ ꯄꯨꯛꯁꯤ ꯇꯣꯛꯑꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯨꯃꯥꯡ ꯁꯧꯔꯦ ꯍꯨꯃꯥꯡ ꯁꯧꯔꯕ ꯇꯣꯛꯑꯁꯤꯀꯣ ꯏꯕꯥꯅꯤ ꯇꯣꯁ ꯅꯪ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯩꯔꯣ ꯅꯣꯔꯦꯟ ꯃꯆꯥꯅꯤ ꯅꯣꯔꯦꯟꯒꯤ ꯍꯩꯃꯥ ꯑꯣ ꯆꯨꯝꯃꯤ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯇꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯁ ꯇꯣꯛꯑꯅꯤ ꯆꯥꯔꯣꯏ ꯄꯤꯛꯊꯔꯦ ꯄꯨꯛꯁꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯕ ꯅꯪ ꯂꯐꯣꯏ ꯑꯝꯇꯪ ꯆꯥꯕꯗ ꯄꯨꯛ ꯄꯤꯛ ꯊꯜꯂꯗꯤ ꯌꯥꯔꯔꯣꯏ ꯌꯥꯝ ꯆꯥꯒꯗꯕꯅꯤ ꯄꯨꯛ ꯆꯥꯗꯤꯌꯦ ꯌꯥꯝ ꯆꯥꯒꯗꯕꯅꯤ ꯄꯣꯠ ꯆꯥꯕ ꯍꯩꯇꯦ ꯑꯩꯗꯤ ꯆꯥꯕ ꯍꯩꯇꯦ ꯀꯩꯒꯤ ꯈꯤꯇꯪ ꯆꯥꯔꯒ ꯍꯦꯛꯇ ꯆꯥꯗꯕ ꯑꯣꯛꯄ ꯑꯗꯨꯅꯅꯤ ꯅꯣꯏ ꯁꯣꯜꯂꯤꯗꯣ ꯌꯥꯝ ꯆꯥꯁꯟꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯣꯟꯗꯦꯗ ꯌꯥꯝ ꯆꯥꯁꯟꯁꯤ ꯄꯥꯡꯒꯟ ꯌꯥꯝ ꯀꯜꯂꯛꯄꯅꯦ ꯍꯦꯟꯅ ꯀꯟꯅꯕ ꯄꯥꯝꯗꯦꯕ ꯑꯩ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯖꯒꯣꯏ ꯁꯥꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯌꯥꯝꯒ ꯂꯩꯅꯕ ꯍꯣꯏ ꯑꯗꯨꯅ ꯆꯥꯁꯟꯁꯤ ꯌꯥꯝ ꯌꯥꯅꯤ ꯂꯩꯁꯤ ꯆꯥꯊꯣꯛꯑꯒ ꯑꯗꯨꯒ ꯆꯪꯈ꯭ꯔꯒꯦ ꯏꯃꯨꯡ ꯇꯨꯝꯃꯨꯔꯒꯦ ꯇꯨꯝꯊꯣꯛꯑꯗꯕꯅꯦꯕ ꯍꯣꯏ ꯇꯨꯝꯊꯣꯛꯑꯒꯦ ꯆꯥꯊꯣꯛ ꯍꯥꯎꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯑꯩꯈꯣꯏ ꯆꯤꯖꯥꯅꯣꯗꯤ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯇꯣꯝꯗ ꯆꯠꯈꯤꯕ ꯃꯣꯏ ꯃꯤ ꯂꯧ ꯂꯥꯛꯑꯦ ꯑꯣ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯨꯟꯗꯣꯛꯑꯝꯗꯦꯗ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯃꯌꯨꯝꯗ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯕꯅꯦ ꯃꯥꯁꯨ ꯅꯪꯁꯨ ꯇꯨꯝꯃ ꯂꯩꯕ ꯗꯕꯣꯛꯁꯨ ꯍꯣꯏ ꯅꯠꯇ꯭ꯔꯥ
ꯑꯩꯗꯤ ꯏꯆꯦꯅꯦꯕ ꯑꯗꯣ ꯃꯥꯅꯤ ꯌꯥꯝ ꯐꯕ ꯎꯝ ꯃꯥ ꯃꯁꯛꯁꯨ ꯐꯖꯩꯗꯅ ꯎꯝ ꯊꯕꯛꯁꯨ ꯀꯟꯕꯅ ꯉꯛꯄ ꯊꯕꯛ ꯌꯥꯝ ꯀꯟꯕ꯭ꯔꯣ ꯃꯥꯗꯤ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏꯅꯃꯛ ꯎꯝ ꯊꯕꯛ ꯃꯈꯜ ꯑꯃ ꯑꯣ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯗꯨꯅꯤ ꯅꯣꯏꯅꯒ ꯆꯪꯉꯨꯔꯗꯤꯅꯦ ꯑꯥ ꯃꯤꯅ ꯑꯃꯨꯛ ꯍꯥꯠꯀꯦꯒ ꯍꯥꯏꯔꯛꯀꯅꯤ ꯑꯦ ꯃꯤ ꯍꯥꯠꯄ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏꯕ ꯍꯥꯠꯄ ꯇꯨꯞꯄ ꯌꯥꯝ ꯇꯧꯕ꯭ꯔꯣ ꯇꯧꯋꯤ ꯑꯦ ꯀꯤꯖꯩꯌꯦ ꯊꯥꯏꯅꯒꯤꯅꯦ ꯑꯍꯥꯟꯕ ꯆꯠꯂꯒꯅꯦ ꯁꯨꯝ ꯇꯧꯔꯗꯤ ꯍꯦꯛꯇ ꯍꯥꯠꯅꯤꯡꯉꯛꯑꯦꯕ ꯑꯦ ꯑꯩꯅ ꯍꯥꯠꯄꯅꯤꯗ ꯃꯤ ꯅꯠꯇꯦ ꯑꯣ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯄꯨꯡ 5 ꯇꯥꯗ ꯉꯥꯏꯔꯤ ꯑꯩ ꯗꯤꯕꯨꯡꯉꯣ ꯑꯥ ꯌꯥꯝ ꯊꯦꯡꯉꯦꯗ ꯉꯜꯂꯤ ꯍꯥꯏꯌꯣ ꯄꯨꯃꯥꯡ ꯁꯧꯔꯦ ꯍꯤꯇꯔ ꯊꯥꯕꯩꯅꯦ ꯏꯪꯗꯅꯕ ꯄꯨꯡ 10 ꯍꯦꯜꯂꯝꯃꯅꯤ ꯄꯨꯡꯁꯦ ꯍꯧꯖꯤꯛ 5 ꯇꯥꯗꯧꯔꯦ ꯑꯩ ꯆꯥꯔꯤꯌꯦ ꯍꯣꯏ ꯆꯥꯊꯣꯛꯑꯣ ꯍꯥꯎꯇꯗꯅ ꯑꯩꯅ ꯆꯩꯕ ꯀꯅꯥ ꯆꯩꯒꯤꯅꯣ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯏꯅꯥꯎꯅꯨꯄꯤꯔ ꯏꯆꯦꯔ ꯑꯃ ꯑꯥ ꯐꯨꯅꯔꯤꯕ ꯏꯕꯥꯅꯤ ꯑꯦ ꯌꯥꯗꯦ ꯑꯗꯨꯗꯤ ꯍꯥꯎꯇꯦ ꯍꯥꯎꯇꯦꯒ ꯇꯧꯅꯩꯕ ꯃꯥꯅ ꯍꯥꯎꯏ ꯍꯥꯏꯔ ꯍꯥꯎꯇꯦ ꯑꯕꯣꯛꯅ ꯍꯥꯎꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯎꯔꯤꯁꯦ ꯑꯥ ꯑꯆꯤꯟ ꯌꯣꯟꯖꯕꯗꯣ ꯑꯥ ꯑꯗꯨꯗꯣ ꯍꯥꯎꯋꯦꯕ ꯑꯣ ꯃꯥꯅ ꯍꯥꯎꯔꯤꯁꯦ ꯀꯔꯝꯕ ꯀꯣꯟꯅ ꯀꯣꯟꯅ ꯏꯟꯖꯥꯡꯒ꯭ꯔꯗꯤ ꯍꯥꯎꯇꯦꯕ ꯑꯥ ꯑꯗ ꯏꯕꯥꯅꯤ ꯆꯩꯅꯔꯤꯕ ꯍꯦꯛꯇ ꯈꯠꯅꯕ꯭ꯔꯣ ꯅꯕꯥꯅꯤꯁꯦ ꯈꯠꯅꯗꯤ ꯈꯠꯅꯗꯦ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯑꯗꯨꯝ ꯂꯥꯌꯦꯡꯕꯤꯕ ꯑꯣ ꯑꯗꯒꯤ ꯀꯔꯤꯕ ꯀꯩ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗꯅꯦ ꯀꯩꯗꯧꯏꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯥꯝ ꯂꯥꯞꯅꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯃꯥꯒ ꯗꯤꯔꯥꯡꯕꯝ ꯖꯣꯏꯗꯣ ꯋꯥꯏ ꯇꯣꯛꯑꯣ ꯑꯗꯨ ꯇꯣꯛꯑꯁꯤ ꯑꯩ ꯀꯥꯏ ꯂꯣꯏꯔꯦꯗ ꯑꯣ ꯂꯣꯏꯔꯦ ꯐꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯎꯔ ꯃꯌꯥꯝ ꯆꯥꯁꯤ ꯀꯩꯗꯧ ꯑꯗꯨ ꯆꯥꯔꯔꯣꯏ ꯏꯊꯟꯗꯕꯨ ꯆꯥꯕꯣꯏ ꯇꯧꯔꯦ ꯐꯔꯦ ꯐꯔꯦ ꯇꯣꯛꯑ ꯆꯥꯔꯦ ꯑꯩ ꯆꯥꯔꯔꯣꯏ ꯑꯣꯏꯍꯦ ꯚꯥꯞꯅꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯣ ꯌꯨꯝꯗꯒ ꯂꯩ ꯄꯣꯠꯇꯦ ꯁꯤ ꯀꯔꯤꯅꯣ ꯂꯐꯣꯏ ꯂꯣꯏꯔꯦ ꯂꯣꯏꯔꯕ ꯍꯥꯎꯔꯤꯕꯅꯤꯗꯨꯕꯣ ꯍꯥꯎꯔꯤꯗꯨꯗꯤ ꯑꯣ ꯑꯩꯗꯤ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯇꯜꯂꯦ ꯂꯣꯏꯔꯦ ꯊꯝꯃꯒꯦ ꯅꯪ ꯀꯗꯥꯏꯗꯩ ꯂꯥꯛꯏ ꯃꯆꯥꯅꯣ ꯑꯩ ꯐꯤ ꯑꯝꯇ ꯁꯨꯈꯤꯒꯦ ꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯦ ꯌꯥꯝ ꯁꯥꯏ ꯍꯥꯏꯁꯦ ꯑꯩ ꯐꯤ ꯀꯔꯤꯅꯣ ꯁꯨꯈꯤꯒꯦꯀꯣ ꯂꯩ ꯂꯩꯌꯦ ꯃꯩ ꯂꯧꯋꯦ ꯀꯩꯅꯣ ꯃꯩꯗꯗꯤ ꯃꯩ ꯆꯥꯛꯇꯣꯛꯑꯔꯅꯤ ꯅꯌꯨꯝ ꯃꯩ ꯆꯥꯛꯈꯤꯗꯅ ꯆꯥꯎꯋꯦ ꯆꯥꯎꯋꯦ ꯏꯕꯣ ꯆꯥꯔꯗꯤ ꯐꯔꯦ ꯑꯩ ꯐꯤ ꯑꯝꯇ ꯁꯨꯔꯨꯒꯦꯀꯣ ꯍꯥ ꯐꯤ ꯐꯤ ꯁꯨꯗꯣꯏꯔꯣ ꯑꯗꯨꯅ ꯁꯨꯔꯤꯁꯦ ꯁꯪꯗ꯭ꯔꯦ ꯊꯕꯛ ꯆꯠꯊꯣꯛꯑꯕꯅꯤꯅꯅꯦ ꯉꯥꯏꯍꯥꯛ ꯁꯪꯀꯥꯟꯗ ꯑꯁꯪꯕ ꯃꯇꯝꯗ ꯐꯤꯔꯣꯜ ꯁꯨꯗꯣꯛꯆꯔꯤ ꯇꯨꯀꯠꯆꯩ ꯃꯥ ꯀꯩꯅꯣ ꯑꯣꯊꯣꯔꯛꯏꯗꯨꯕꯣ ꯍꯥ ꯀꯩꯅꯣ ꯑꯣꯊꯣꯔꯛꯏꯗꯨꯕꯣ ꯍꯥꯏ ꯃꯆꯦꯠ ꯑꯃ ꯇꯥꯍꯧꯒꯦ ꯇꯧꯕ ꯅꯣꯏ ꯀꯩꯗꯩꯅꯣ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯑꯩ ꯑꯃꯨꯛ ꯈꯪꯗ꯭ꯔꯕ ꯀꯔꯤ ꯈꯪꯗꯦ ꯃꯣꯟꯇꯦꯁꯣꯔꯤ ꯑꯣ ꯅꯪ ꯃꯣꯇꯦ ꯑꯗꯨꯝ ꯀꯧꯔꯤꯕꯣꯏ ꯀꯧꯔꯤꯌꯦ ꯑꯩꯗꯤ ꯃꯤ ꯑꯃꯗ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯤ ꯑꯃꯅ ꯀꯧꯕ꯭ꯔꯥ ꯑꯣꯏꯅꯤꯡꯉꯤ ꯑꯥꯗꯗꯤ ꯌꯨꯝꯗꯣ ꯅꯛꯅꯕꯅꯤꯅꯅꯦ ꯇꯥꯖꯣꯏ ꯇꯥꯏꯗ ꯌꯦꯔꯥꯡꯕꯟ ꯖꯣꯏꯅ ꯐꯥꯎꯔꯤꯅꯦ ꯃꯈꯣꯟꯗꯣ ꯊꯛ ꯊꯛ ꯃꯥꯅ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄ ꯍꯥꯏꯔꯛꯄꯗꯅꯦ ꯃꯈꯣꯟꯗꯣ ꯊꯛ 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 ꯅꯤꯛꯑꯦꯕ ꯑꯗꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯏꯁꯩꯗꯣ ꯑꯗꯨꯝ ꯁꯛꯄ ꯑꯁ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄꯅꯤꯅ ꯃꯈꯣꯟꯗꯣ ꯗꯔ 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 ꯅꯤꯛꯄꯖꯥꯠꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯇꯧꯕꯗꯨꯅꯤꯅ ꯍꯩꯕ꯭ꯔꯣ ꯏꯃꯥꯕꯨ ꯁꯛꯄ ꯍꯥ ꯍꯩꯕ꯭ꯔꯕ ꯍꯩꯇꯗꯤ ꯃꯤ ꯁꯤꯅꯦꯃꯥ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯃꯥꯅ ꯑꯣ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯏꯃꯥꯗꯣ ꯃꯥꯏ ꯃꯇꯧ ꯇꯝꯃꯒ ꯏꯁꯩ ꯁꯛꯄꯗꯣ ꯍꯩꯕ꯭ꯔꯕ ꯑꯩꯕꯨꯔꯣ ꯑꯩꯗꯤ ꯍꯩꯔꯔꯣꯏ ꯍꯩꯔꯔꯣꯏꯌꯦ ꯁꯤꯗꯧꯔꯕꯅꯤ ꯑꯦꯁ ꯀꯗꯥꯏꯗꯩ ꯁꯤꯗ ꯋꯥꯠꯂꯤꯗ ꯑꯣ ꯋꯥꯠꯂꯗꯤ ꯍꯔꯥꯎꯕꯅꯦ ꯋꯥꯠꯇꯗꯤ ꯀꯞꯄ ꯑꯗꯨꯅ ꯇꯜꯂꯦꯕ ꯆꯥꯕ ꯊꯛꯄꯗꯣ ꯁꯤꯁꯨ ꯆꯥꯅꯤꯡꯗꯦꯕ ꯃꯤ ꯂꯨꯈꯥꯛ ꯆꯥꯕ ꯇꯜꯂꯦꯕ ꯂꯨꯈꯥꯛ ꯅꯠꯇꯦꯗ ꯀꯩ ꯅꯠꯇꯦ ꯃꯤꯅ ꯆꯥꯔꯝꯃꯗꯤ ꯂꯨꯈꯥꯛ ꯀꯧꯏ ꯆꯥꯗꯦꯗ ꯏꯃꯥ ꯃꯤꯅ ꯆꯥꯗ꯭ꯔꯣ ꯅꯪ ꯌꯦꯂꯥꯡꯕ ꯃꯥꯟꯇꯣꯞꯇ ꯆꯠꯄꯗꯣ ꯅꯪ ꯌꯥꯎꯔꯝꯕ꯭ꯔꯅꯦ ꯅꯪ ꯂꯩꯁꯥ ꯐꯥꯔꯝꯃꯅꯤ ꯌꯥꯎꯗꯦꯗ ꯑꯩꯗꯤ ꯑꯗꯨꯀꯥꯟꯗ ꯁꯪꯁꯥꯔꯁꯦ ꯂꯥꯛꯇ꯭ꯔꯤ ꯍꯣꯏ 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 ꯑꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯥꯏꯗ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯌꯥꯝꯕ ꯄꯣꯠꯇꯤ ꯅꯠꯇꯦꯕ ꯗ꯭ꯔꯃꯥꯒꯤ ꯃꯄꯣꯠꯇꯣ ꯈꯤꯇꯪ ꯆꯥꯕꯗ ꯇꯥꯔꯛꯄꯗꯣ ꯑꯃꯨꯛꯇꯪ ꯆꯥꯁꯟꯅꯕ ꯍꯥꯏ ꯃꯣꯏꯁꯨ ꯆꯥꯁꯟꯖꯥꯠꯅꯤ
ꯑꯩꯅ ꯍꯩꯅꯗꯧꯗꯅ ꯀꯞꯇꯅ ꯂꯩ ꯑꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯖꯣꯏꯅ ꯏꯁꯩ ꯁꯛꯄꯗꯣ ꯅꯨꯡꯁꯤꯃꯩꯅꯒ ꯍꯥꯏꯕꯗꯣ ꯃꯈꯣꯟꯗꯣ ꯊꯛ ꯊꯛ ꯊꯛꯇꯅꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯂꯩꯔꯥꯡꯕꯟ ꯖꯣꯏꯅ ꯀꯃꯥꯏꯅ ꯁꯛꯀꯦꯗ ꯍꯥꯏꯔꯛꯎꯅꯦ ꯁꯛꯂꯛꯎꯅꯦ ꯍꯥ ꯁꯛꯂꯛꯑꯣ ꯀꯔꯤ ꯐꯔꯣ ꯑꯩ ꯇꯨꯝꯃꯦꯍꯦ ꯅꯪ ꯅꯇꯣꯝꯇ ꯇꯨꯝꯖꯍꯧꯔꯣ ꯑꯩꯗꯤ ꯏꯇꯣꯝꯇ ꯇꯨꯝꯒꯦ ꯂꯥꯛꯑꯣ ꯍꯥꯎꯇꯕ ꯑꯣꯏꯔꯝꯅꯤ ꯆꯥꯔꯦ ꯆꯥꯕꯗꯤ ꯖꯣꯏꯗꯅꯦ ꯃꯣꯇꯦ ꯁꯣꯔꯤ ꯂꯩꯔꯥꯡꯕꯟ ꯖꯣꯏꯅꯅꯦ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦꯗꯤ ꯃꯈꯣꯟ ꯊꯛ 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 ꯊꯛꯅꯦ ꯐꯖꯕ ꯅꯪꯉꯛꯑꯦꯕ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦ ꯏꯁꯩ ꯁꯛꯂꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯕꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯀꯨꯏꯔꯦ ꯆꯍꯤ 10 ꯁꯨꯔꯦꯕ ꯃꯣꯏ ꯆꯠꯂꯨꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯏꯃꯨꯡ ꯑꯅꯤꯁꯦ ꯄꯪꯆꯠꯇ ꯆꯠꯅꯔꯒ ꯑꯔꯩ ꯑꯔꯩ ꯆꯥꯃꯤꯟꯅꯩꯑꯕ ꯃꯣꯏ ꯍꯔꯥꯎꯕ ꯖꯣꯏ ꯂꯥꯛꯄꯗ ꯖꯣꯏꯗ ꯁꯤꯅꯦꯃꯥꯗꯅꯦ ꯗ꯭ꯔꯃꯥꯗ ꯃꯈꯣꯟ ꯊꯛ 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 ꯅꯤꯛꯄꯅꯦ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦꯗ ꯃꯥ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯇꯤ ꯀꯥꯎꯔꯦ ꯇꯥꯕꯗꯨ ꯇꯜꯂꯦ ꯄꯥꯡꯒꯟꯗꯤ ꯁꯣꯜꯂꯦ ꯑꯩ ꯁꯤꯗꯧꯕ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ ꯌꯥꯝ ꯋꯥꯔꯦ ꯅꯥꯕꯨꯗꯤ ꯅꯥꯕ ꯌꯥꯎꯗꯦ ꯑꯗꯨꯏꯁꯨ ꯌꯥꯝ ꯋꯥꯃꯟꯅ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦꯗꯣ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯛꯑꯦꯕ ꯑꯗꯨꯅ ꯇꯧꯕꯅꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯣ ꯐꯥꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯂꯨꯔꯁꯨ ꯌꯥꯏ ꯅꯣꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯌꯦ ꯃꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯊꯤꯜꯂꯛꯑꯦ ꯍꯥꯎꯋꯤꯅꯦ ꯆꯥꯔꯦ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯇꯧꯕꯅꯤ ꯇꯥꯈ꯭ꯔꯦ ꯑꯣ ꯃꯣꯇꯦꯁꯣꯔꯤ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩꯗꯧꯔꯤꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯎꯕ ꯑꯣ ꯆꯪꯉꯣ ꯂꯣꯛ ꯊꯨꯡꯒꯅꯤ ꯎꯝ ꯑꯩ ꯂꯣꯛ ꯊꯨꯡꯒꯜꯂꯦ ꯌꯥꯝꯅ ꯍꯣꯏ ꯑꯩꯗꯤꯅꯦ ꯃꯀꯨꯗꯣ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯆꯥꯏꯗꯅ ꯎꯝ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯑꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯀꯨꯅꯦ ꯃꯊꯛꯇ ꯌꯥꯎꯕ ꯑꯍꯥꯟꯕꯩ ꯆꯥꯕꯗꯣ ꯎꯝ ꯑꯗꯨ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦꯕ ꯑꯩꯗꯤ ꯀꯔꯤꯅꯣ ꯆꯥꯕ ꯍꯥꯏꯁꯦ ꯑꯥ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯆꯥꯛ ꯊꯣꯡꯅꯕꯗꯣ ꯑꯣ ꯂꯐꯣꯏꯗꯣ ꯑꯧ ꯑꯧ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯍꯨꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯄꯤꯛ ꯊꯜꯂꯦ ꯄꯨꯛꯁꯦ ꯍꯥꯎꯗꯤ ꯍꯥꯎꯇ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯎꯗꯧꯕ ꯃꯣꯏ ꯋꯥꯔꯤ ꯁꯨꯝ ꯇꯥꯕꯅꯤꯅ ꯑꯗꯨꯒꯤ ꯖꯣꯏꯅꯅꯦ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦ ꯀꯂꯛ ꯃꯁꯥ ꯂꯥꯡꯉꯦ ꯇꯧ ꯃꯈꯣꯟ ꯀꯥꯗꯣ ꯊꯛ 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 ꯊꯛꯅꯤ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯑꯣ ꯉꯥꯎꯋꯦ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯃꯤꯈꯩ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯩꯗꯨꯗꯤ ꯍꯩꯇ꯭ꯔꯕꯣ ꯍꯥ ꯏꯃꯥꯗꯤ ꯏꯁꯩꯗꯣ ꯁꯛꯄ ꯍꯩꯇ꯭ꯔꯕꯣ ꯍꯥ ꯏꯁꯩ ꯁꯛꯄꯗꯣ ꯍꯩꯇ꯭ꯔꯕꯕ ꯀꯗꯥꯏꯗꯩ ꯍꯩꯔꯨꯅꯤꯒꯦ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯍꯣꯏ ꯍꯧꯖꯤꯛꯅ ꯃꯈꯜ ꯑꯃ ꯍꯧꯖꯤꯛꯅ ꯍꯅꯨꯔꯦꯗꯅ ꯑꯧ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯅꯤꯡꯗꯦ ꯇꯣꯛꯑꯦ ꯒ꯭ꯌꯥꯟꯗꯣ ꯑꯝꯇ ꯇꯥꯔꯛꯎꯅꯦ ꯑꯥ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯛꯑꯣ ꯇꯥꯔꯛꯀꯦ ꯍꯩꯅꯤ ꯏꯁꯩ ꯁꯛꯄꯗꯣ ꯂꯟꯗꯣꯔꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯃ ꯂꯩꯌꯦꯕ ꯑꯥ ꯂꯟꯗꯣꯅꯤꯗꯨ ꯃꯈꯣꯟꯗꯣ ꯇꯥꯔꯒ ꯖꯣꯏꯗꯨꯅꯅꯦ ꯑꯃ ꯁꯛꯄ ꯂꯟꯗꯣꯅꯤꯅ ꯑꯃꯅꯅꯦ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄꯅꯦꯅ ꯀꯧꯋꯦ ꯑꯃꯅꯅꯦ ꯅꯨꯡꯁꯤ ꯅꯇꯨꯡ ꯏꯟꯖꯒꯦꯀꯣꯅ ꯁꯛꯑꯦꯕ ꯑꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯑꯣ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯦꯗ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯐꯖꯩꯌꯦꯕ ꯌꯥꯝ ꯖꯣꯏꯗ ꯏꯁꯩ ꯁꯛꯄꯗꯣ ꯑꯁ ꯀꯌꯥꯝ ꯐꯖꯩ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯈꯣꯟꯗꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯇꯦꯕ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄꯅꯦ ꯁꯛꯏꯗꯣ ꯃꯈꯣꯟꯗꯣ ꯊꯛ 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 ꯅꯤꯛꯏꯕ ꯑꯣ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯐꯖꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯑꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯡꯕ ꯇꯣꯛꯑꯦ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯏ ꯉꯁꯤ ꯌꯦꯡꯕ ꯆꯠꯂꯤꯔꯕ ꯏꯃꯥꯁꯦ ꯆꯠꯇꯦꯗ ꯊꯥꯏꯅꯒꯤ ꯋꯥꯅꯤ ꯑꯣ ꯊꯥꯏꯅꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯣ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯛꯄ ꯂꯟꯗꯣꯅꯤꯅ ꯖꯣꯏꯅꯅꯦ ꯑꯣ ꯖꯣꯏꯅꯅꯤ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦ ꯍꯥꯏꯕꯅꯤ ꯃꯥ ꯑꯃꯅ ꯅꯨꯡꯁꯤ ꯅꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯛꯄ ꯑꯁ ꯐꯖꯈ꯭ꯔꯄ ꯃꯁꯛꯀꯥꯗꯣ ꯑꯃꯅꯅꯦ ꯂꯟꯗꯣꯅꯤ ꯀꯧꯕ ꯑꯃꯅ ꯖꯣꯏ ꯀꯧꯕ ꯖꯣꯏꯁꯤꯗ ꯂꯩꯔꯥꯡꯕꯟ ꯖꯣꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯅꯨꯄꯥꯗꯣ ꯃꯥ ꯌꯥꯝ ꯐꯖꯩꯗ ꯃꯁꯛꯀ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯐꯥꯎꯔꯤꯅꯤ ꯃꯇꯝꯗꯨꯗ ꯌꯦꯡꯕꯗ ꯄꯤꯛ ꯊꯜꯂꯤ ꯏꯃꯨꯡꯒꯗꯣ
ꯍꯣꯜ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯌꯦꯡꯕ ꯆꯠꯍꯧꯗꯦ ꯀꯗꯥꯏꯗ ꯌꯦꯡꯒꯦ MGUꯗ ꯌꯦꯡꯕ꯭ꯔꯣ ꯔꯨꯞ ꯃꯣꯍꯣꯟꯗ ꯌꯦꯡꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯊꯛꯇ ꯌꯦꯡꯉꯤ ꯑꯣ ꯁꯨꯃꯥꯡ ꯃꯊꯛꯇꯒꯤ MDUꯒ ꯅꯠꯇꯦ ꯑꯣ MDUꯒ ꯇꯟꯅ ꯁꯨꯡꯆꯠ ꯆꯠꯇꯦ ꯑꯥ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯠꯄ ꯇꯜꯂꯦꯕ ꯖꯣꯏꯅꯦ ꯂꯥꯟꯊꯣꯛꯅꯤ ꯖꯣꯏ ꯍꯥꯏꯁꯤꯅꯅꯦ nupa nusi maina chakpane bakhondo thak thak haiba yana de amaduna adum tungkhre aisi tumbala yum yorogane tummi yumda gaja akhoi ima ipa do yam phaieba akhoi ima ka do thabak taude kai cheide bomta nang taunin tawana adum thadum moidi pancham matal पैसा पाइबने तैने तो ngasidiने amata tauramdre aigu humang saurambe humang sauram ningdamda tang changakpasida maron mayam am supjanbire hujikibу indamda taga bro change mapandagadi mamhaure pungdi ngalliba hujik pung 5 tada ngarido mapanda loi mamhaure maura khadegade ko drama dong tori yengam hoi ado hete yenga ponte do miam na ko do ne lapi na pesa daw na ba ado ne ba joy do masak yam phade ba chi maina na tinkhala pudi ne thak ni mukondo mi nangan mapan da kan lai ba na tie ba tung manung da dum lai ra kan ne chi maina chak pane ne sei chale ne ba ama da ne dan thon da ne chi na tu inde ki ko chak pane ba ni do thai ne ki ga sei da ning je ngai adai tan na mapan thok tre kan chi budi sei cha te mi mung do ya ma ina ko ba imu ngam din na te ba pacha di khara pai ja ba ꯑꯩꯈꯣꯏ ꯏꯃꯨꯡꯒꯗꯤ ꯃꯔꯤ ꯊꯣꯛꯅꯩꯌꯦꯕ ꯃꯔꯤ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯎꯅꯔꯩꯕ ꯌꯥꯝ ꯐꯩꯌꯦꯕ ꯖꯣꯏꯗꯣ ꯃꯣꯏꯒꯤ ꯂꯥꯡꯕꯝ ꯖꯣꯏ ꯃꯌꯨꯝꯁꯤꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯑꯗꯒꯤ ꯀꯔꯣꯝꯗ ꯂꯩꯒꯦ ꯃꯅꯤꯡꯗ ꯂꯩꯔꯤꯔꯣ ꯃꯅꯤꯡ ꯑꯣꯏꯔꯞ ꯇꯧꯏ ꯈꯤꯇꯪ ꯆꯪꯁꯤꯜꯂꯤ ꯂꯩꯔꯛꯇꯣ ꯆꯪꯁꯤꯜꯂꯤꯕ ꯌꯥꯝ ꯆꯪꯁꯤꯟꯗꯦ ꯈꯤꯇꯪꯅꯤ ꯂꯟꯗꯣꯅꯤꯗꯨꯅꯅꯦ ꯅꯨꯄꯤ ꯑꯗꯨꯁꯨꯅꯦꯕ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯕꯥꯅꯤ ꯗ꯭ꯔꯃꯥꯗ ꯑꯩꯈꯣꯏ ꯀꯞꯄꯨ ꯀꯞꯅꯩ ꯈꯤꯇꯕꯨ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯇꯣꯛꯑꯝꯃꯅꯤꯗꯀꯣ ꯇꯣꯛꯑꯝꯃꯅꯤ ꯖꯣꯏꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯇꯅ ꯌꯨꯝꯃꯛꯇꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯠꯅ ꯆꯩꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯃꯥꯅ ꯅꯨꯡꯁꯤꯕꯅ ꯆꯥꯛꯄꯅꯦ ꯍꯥꯏꯔꯛꯀꯅꯦꯕ ꯗꯟꯗꯣꯅꯤꯗꯥꯟꯗꯣ ꯍꯥꯏꯔꯛꯀꯗꯣꯏꯕ ꯖꯣꯏꯁꯤꯗꯅꯦ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯒꯦꯀꯣꯅ ꯁꯛꯂꯒ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯖꯣꯏꯗꯣ ꯃꯈꯣꯟ ꯊꯛ ꯅꯤꯛꯑꯦꯕ ꯋꯥꯈꯜꯗ ꯌꯥꯝ ꯍꯩꯖꯥꯠꯅꯤ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯒꯦꯅ ꯁꯛꯂꯛꯏꯕ ꯂꯟꯗꯣꯅꯤꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯦꯕ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯍꯟꯗꯦ ꯃꯥꯅ ꯍꯜꯂꯝꯒꯅꯦꯕ ꯌꯥꯝꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥꯕꯨ ꯈꯪꯗꯦꯕ ꯍꯣꯏ ꯐꯔꯦ ꯊꯣꯛꯑꯕ ꯑꯩꯅ ꯏꯕꯦꯝꯃ ꯌꯥꯝ ꯁꯥꯎꯔꯣ ꯌꯥꯝ ꯑꯃꯠꯇ ꯅꯠꯇꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅꯅꯦ ꯉꯁꯥꯏꯗꯤ ꯕꯕꯥꯅꯅꯦ ꯁꯨꯝꯕ ꯊꯥꯎꯗꯣ ꯀꯩꯅꯣ ꯍꯩꯖꯤꯜꯂꯤꯗꯅ ꯆꯥ ꯊꯣꯡꯕ ꯑꯩꯅꯅꯦ ꯃꯁꯤꯗꯤ ꯑꯃꯨꯛ ꯍꯟꯖꯟꯅ ꯊꯣꯡꯁꯤꯔ ꯈꯪꯗꯦꯅ ꯈꯜꯂꯦꯕ ꯁꯨꯝ ꯏꯁꯩ ꯁꯛꯄ ꯌꯦꯡꯅꯕ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯆꯥꯗꯨꯗꯩꯅꯤ ꯃꯤꯒꯤ ꯂꯝꯗꯩ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯒꯤꯗꯨꯅ ꯂꯩꯔꯛ ꯑꯆꯧꯕ ꯂꯩꯔꯛ ꯑꯆꯧꯕꯗꯤ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯝ ꯍꯥꯏ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕ ꯈꯤꯇꯪ ꯑꯋꯥꯡ ꯍꯥꯏꯒꯠꯄꯗꯨꯅ ꯂꯩꯔꯛ ꯃꯆꯥ ꯑꯋꯥꯡ ꯍꯥꯏꯒꯠꯄ ꯅꯠꯇꯦ ꯈꯤꯇꯪꯗꯅꯤ ꯃꯥ ꯈꯤꯇꯪꯗꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯖꯣꯏꯗꯣ ꯃꯥꯅ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄꯅꯦ ꯀꯂꯛ ꯃꯁꯥ ꯂꯥꯛꯑꯦꯗꯣ ꯁꯛꯄ ꯏꯁꯩꯗꯣ ꯃꯈꯣꯟꯗꯣ ꯊꯛ ꯅꯤꯛꯑꯦꯕ ꯌꯥꯝ ꯍꯩꯕ ꯑꯗ ꯑꯩꯁꯨ ꯉꯁꯤꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯂꯥꯛꯑꯔꯣꯏꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯂꯣꯏꯒꯗ꯭ꯔꯥ ꯃꯥꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯅꯤꯡꯁꯤꯡꯉꯤꯁꯤ 1959ꯒꯤ ꯃꯃꯥꯡꯒꯤꯅꯤ
하 56, 57 ꯑꯗꯥꯏꯒꯤ ꯀꯨꯏꯔꯕ ꯀꯩꯅꯣꯅꯦꯕ 꾸이래 ꯆꯍꯤ 꾸이래 ꯍꯨꯝꯐꯨꯇꯔꯥ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯏꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯎꯝ ꯑꯩꯈꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ 34 ꯑꯣꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯨꯝꯐꯨꯇꯔꯥꯃꯨꯛꯀꯤ ꯆꯍꯤ ꯍꯨꯝꯗ꯭ꯔꯥꯃꯨꯛꯀꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯂꯩꯃꯤꯟꯅꯔꯦ ꯃꯅꯤꯡꯗ ꯑꯃ ꯑꯥꯎ ꯀꯧꯅ ꯂꯥꯛꯅ ꯄꯣꯠꯇꯦꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯅꯤ ꯂꯩꯔꯥꯡꯕꯟ ꯖꯣꯏꯅ ꯐꯥꯎꯋꯦ ꯑꯃꯅ ꯂꯟꯙꯣꯅꯤꯅ ꯐꯥꯎꯋꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕꯅ ꯆꯥꯛꯄꯅꯦꯅ ꯍꯦꯛꯇ ꯃꯥꯁꯦ ꯏꯁꯩꯗꯣ ꯇꯛꯈꯠꯇ ꯍꯦꯛꯇ ꯇꯛ 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 ꯍꯦꯛꯇ ꯇꯛꯈꯠꯂ ꯅꯤꯛꯑꯦꯕ ꯑꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯐꯥꯎꯔꯝꯃꯤꯅꯤ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯈꯅꯣ ꯈꯔꯝꯗꯦ ꯃꯣꯏ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯎꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯃꯥ ꯁꯤꯅꯦꯃꯥ ꯀꯥꯏꯗꯣ ꯂꯩꯇ꯭ꯔꯤ ꯃꯤ ꯑꯃꯠꯇ ꯉꯥꯏꯔꯦ ꯈꯪꯗꯦꯕ ꯃꯣꯏ ꯇꯧꯔꯝꯒꯗꯣꯏ ꯍꯧꯖꯤꯛꯄꯨ ꯀꯩꯁꯨ ꯇꯧꯔꯝꯃꯔꯣꯏꯀꯣ ꯇꯧꯔꯝꯃꯔꯣꯏ ꯃꯣꯏꯒꯩ ꯇꯧꯔꯝꯃꯔꯣꯏ ꯃꯣꯏꯁꯨ ꯂꯣꯏ ꯑꯍꯜ ꯑꯣꯏꯔꯝꯃꯅꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯣꯏ ꯍꯥꯏꯅꯤ ꯂꯟꯙꯣꯅꯤꯅ ꯏꯅꯝꯃ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯑꯗꯨꯏꯗꯤ ꯁꯤꯗꯣꯏꯔꯕꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯍꯤ 40 ꯎꯝ ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯁꯨꯔꯝꯃꯅꯤ ꯑꯩꯗꯤ ꯀꯌꯥ ꯁꯨ 40 ꯏꯃꯥꯗꯤ 43 ꯁꯨꯔꯦꯕ ꯑꯣ ꯑꯗꯨꯗꯤ 40 ꯁꯨꯔꯝꯃꯅꯤ ꯁꯨꯔꯝꯃꯅꯤ 40ꯗꯒꯤ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏ ꯍꯦꯜꯂꯝꯕ ꯌꯥꯏ 45ꯗꯒꯤꯅ 40 ꯎꯝ 40ꯁꯦ ꯃꯧꯗ꯭ꯔꯥ ꯍꯥꯏ ꯃꯧꯗ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯗ ꯀꯥꯁꯤ ꯌꯥꯝ ꯇꯧꯕꯤꯑꯕ ꯃꯥꯅ ꯁꯥꯟꯅꯕꯒ ꯆꯠꯂꯦꯕ ꯀꯣꯏ ꯆꯦꯟ ꯆꯦꯜꯂꯦ ꯃꯣꯏ ꯁꯨꯃꯥꯡꯗꯤ ꯈꯔ ꯆꯥꯎꯕ ꯑꯩ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯦ ꯑꯩꯅ ꯃꯁꯤ ꯑꯩ ꯆꯥꯛꯆꯥ ꯇꯣꯛꯑ ꯊꯣꯛꯈ꯭ꯔꯗꯤ ꯂꯣꯏ ꯇꯩꯊꯣꯛꯑꯁꯤꯔ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯤ ꯂꯥꯛꯇꯅꯕ ꯇꯩꯊꯣꯛꯄ ꯇꯩꯊꯣꯛꯄꯁꯤꯗꯤꯅꯦ ꯁꯨꯝ ꯄꯥꯏꯔ ꯃꯆꯦꯠ ꯃꯆꯟ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯅꯦꯕ ꯇꯩꯊꯣꯛꯄꯗꯤ ꯅꯠꯇꯦꯕ ꯈꯪꯗꯦꯗ ꯃꯥ ꯏꯁꯩ ꯁꯛꯄꯗꯤ ꯐꯖꯈ꯭ꯔꯄꯣꯠ ꯃꯥ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦ ꯍꯥꯏꯔꯛꯄꯗꯤꯅꯦ ꯃꯈꯣꯟꯗꯣ ꯊꯛ 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 ꯇꯤꯛꯑꯦꯕ ꯌꯥꯝ ꯍꯩꯌꯦ ꯑꯗ ꯅꯟꯗꯣꯅꯤꯅꯅꯦ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯒꯦ ꯁꯛꯂꯛꯑꯦꯕ ꯅꯨꯡꯁꯤ ꯂꯝꯖꯤꯡꯕ ꯍꯥꯏꯅ ꯁꯤꯅꯦꯃꯥꯗ ꯇꯧꯖꯕꯅꯤꯗ ꯌꯨꯝꯗꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯅꯦ ꯍꯦꯛꯇ ꯃꯌꯥꯝ ꯂꯥꯛꯄꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯣꯏꯒꯤꯅꯦ ꯃꯆꯥ ꯃꯁꯨꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯗꯤ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯣꯏꯗ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯣꯏ ꯃꯅꯤꯡꯗꯨꯗ ꯑꯗ ꯁꯨꯝ ꯄꯨꯂꯞ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯅꯨꯡꯁꯤꯕꯅ ꯆꯥꯛꯄꯅꯦ ꯇꯧꯅꯔꯛꯑꯃꯅꯤ ꯁꯥꯏꯕ ꯌꯥꯝꯅ ꯉꯁꯤꯗꯤ ꯅꯪ ꯁꯥꯗ꯭ꯔꯣ ꯁꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯗ꯭ꯔꯃꯥꯁꯤꯗꯤ ꯁꯤꯅꯦꯃꯥꯗꯤ ꯁꯨꯡꯆꯠ ꯆꯠꯇꯦ ꯗ꯭ꯔꯃꯥꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤ ꯂꯩꯕꯅꯤꯅ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏ ꯂꯟꯙꯣꯅꯤꯅ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯒꯦꯀꯣꯅ ꯁꯛꯂꯛꯄ ꯖꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯛꯄꯅꯦꯅ ꯁꯛꯂꯛꯄ ꯑꯅꯤꯗꯣ ꯃꯈꯣꯟꯗ ꯊꯛ 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 ꯅꯤꯛꯑꯦꯕ ꯁꯨꯝ ꯆꯨꯝꯅ ꯂꯦꯝꯅ ꯂꯩꯇꯕꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯖꯣꯏ ꯀꯧꯏ ꯂꯟꯙꯣꯅꯤꯁꯨ ꯂꯟꯙꯣꯅꯤ ꯏꯅꯝꯃ ꯀꯧꯏ ꯃꯁꯛꯇꯨ ꯐꯖꯩꯌꯦ ꯁꯤꯅꯦꯃꯥ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯇꯣꯛꯑꯝꯃꯅꯤ ꯍꯣꯏ ꯇꯣꯛꯑꯝꯃꯅꯤ ꯉꯁꯤꯗꯤ ꯀꯨꯏꯔꯕ ꯋꯥꯔꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯏꯃꯥꯁꯤ ꯃꯣꯏ ꯉꯁꯥꯏꯗꯤ ꯁꯨꯂꯣ ꯀꯧꯕ ꯀꯥꯏꯅꯒ ꯍꯥꯏꯅꯦ ꯌꯥꯝꯅ ꯁꯨꯂꯣ ꯁꯨꯂꯣꯁꯨ ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯉꯁꯥꯏꯗꯤ ꯌꯥꯝ ꯁꯨꯂꯣꯗꯣ ꯅꯤꯡꯁꯤꯡꯉꯤ ꯀꯅꯥꯅꯣ ꯁꯨꯂꯣꯗꯤ ꯀꯩꯅꯣꯅꯤ ꯀꯅꯥꯅꯣ ꯏꯁꯤꯡ ꯇꯤꯡꯗꯅꯕ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯝ ꯂꯥꯏꯕꯛꯀ ꯊꯤꯔ ꯇꯧꯕꯗꯣ ꯏꯁꯤꯡꯅ ꯄꯨꯡꯀꯪ ꯀꯪꯉꯒꯅꯦ ꯈꯣꯡ-ꯈꯨꯠꯀꯥꯁꯦ ꯆꯣꯠꯍꯟꯗꯈꯩ ꯐꯝꯅꯕ ꯊꯝꯃꯦꯕ ꯉꯁꯥꯏꯒꯤꯗꯅꯦ ꯏꯁꯤꯡꯗꯣ ꯊꯛꯂꯛꯑꯦꯕ ꯏꯃꯨꯡꯗꯒꯤ ꯑꯗꯨꯏ ꯇꯟꯖꯥꯗꯨꯅ ꯏꯁꯩ ꯁꯛꯂꯛꯏꯁꯦ ꯈꯪꯗꯦꯗ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯀꯅꯥ ꯂꯥꯛꯀꯦ ꯆꯪꯉꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯉꯛꯑꯅꯤꯌꯦ ꯀꯅꯥ ꯂꯥꯛꯀꯦ ꯍꯥ ꯆꯪꯉꯛꯑꯅꯤꯕ ꯀꯅꯥ ꯂꯥꯛꯀꯦꯕ ꯃꯆꯥꯅꯨꯄꯥ ꯑꯣ ꯃꯨꯅꯤꯟꯗ꯭ꯔꯔꯣ ꯅꯠꯇꯦꯗ ꯀꯅꯥ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯨꯅꯤꯟꯗ꯭ꯔꯣꯁꯤꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ
ꯈꯪꯗꯦ ꯃꯥꯏ ꯂꯩꯖꯔꯁꯨ ꯂꯩꯖꯔꯁꯅꯨ ꯌꯥꯝ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯁꯥꯏꯌꯦ ꯑꯩꯅ ꯇꯨꯝꯅꯤꯡꯉꯦꯕ ꯊꯑꯣꯏꯅ ꯁꯥꯍꯜꯂꯤꯅꯦ 이마ꯁꯦ ꯅꯥꯗꯅꯕ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯇꯧꯔꯤ ꯇꯨꯝꯃꯁꯤ ꯉꯥꯏꯈꯣ ꯍꯣꯏ ꯇꯨꯝꯃꯁꯤꯀꯣ ꯇꯨꯝꯅꯤꯡꯉꯦ ꯆꯤꯔꯣꯃꯦꯝꯃ ꯂꯩꯀꯥꯏꯗꯨꯗꯅꯦ ꯑꯃ ꯂꯥꯛꯏ ꯆꯤꯔꯣꯃꯦꯝꯃ ꯑꯃ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯗ ꯂꯩꯀꯥꯏꯒꯗꯤ ꯀꯣꯏꯕ ꯅꯠꯇꯦ ꯁꯨꯝ ꯁꯥꯟꯅꯕꯅꯦ ꯐꯨꯂꯣꯛꯄꯤ ꯈꯔ ꯁꯥꯟꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯍꯤ 50 ꯁꯨꯔꯝꯃꯅꯤꯀꯣ ꯑꯗꯣ ꯁꯨꯔꯝꯃꯅꯤ ꯑꯗꯨꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅ ꯍꯩꯈꯤꯗ꯭ꯔꯣ 이마ꯁꯦ ꯍꯧꯖꯤꯛ ꯍꯩꯒꯅꯤ ꯍꯌꯦꯡꯗꯤ ꯅꯨꯡ ꯈꯨꯂꯧꯔꯥ ꯈꯨꯜꯂꯛꯀꯅꯨ ꯃꯄꯥꯟꯗꯩ ꯂꯧꯊꯣꯛꯑꯒ ꯌꯥꯏ ꯈꯨꯟꯗꯩ ꯁꯔꯨꯛ ꯅꯨꯡ ꯌꯥꯝ ꯂꯩꯌꯦ ꯐꯖꯅ ꯈꯨꯜꯂꯒ ꯆꯥꯝꯊꯣꯛꯑꯒꯗꯤ ꯐꯃꯨꯡꯗ ꯁꯥꯟꯅ ꯌꯥꯏꯗꯅ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯇꯟꯗ꯭ꯔꯣ ꯍꯣꯏ ꯇꯜꯂꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯛꯄ ꯊꯥꯏꯅ ꯇꯧꯔꯝꯕ ꯈꯨꯂꯣꯛꯄꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯩ ꯁꯥꯟꯅꯔꯛꯀꯦ ꯃꯥꯔꯕꯜ ꯁꯥꯟꯅꯩ ꯃꯥꯔꯕꯜ ꯁꯥꯟꯅꯔꯦ ꯁꯥꯟꯅꯔꯦ ꯃꯥꯔꯕꯜꯗꯨꯗꯤ ꯀꯩꯅ ꯁꯥꯔꯤꯕ ꯃꯥꯔꯕꯜ ꯃꯇꯨꯡ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ 그랑 너 꼬이잖아 ꯏꯃꯥ 너 왜 이렇게 갈 거야 만번 사네 너 그랑 만번 사나 들리지 ꯑꯩꯈꯣꯏ ꯃꯣꯃꯣꯔꯣ 만번 사나 들리러 가 있잖아 ꯑꯣ ꯇꯝꯃꯤꯕ ꯊꯥꯏꯅꯒꯤ 타이 담바 ꯑꯩꯅ ꯃꯥꯔꯕꯜ ꯁꯥꯟꯅꯔꯝꯃꯦꯕ 아 ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗꯣ ꯅꯨꯄꯤꯗꯨꯅ ꯌꯦꯔꯥꯡꯕꯝ ꯖꯣꯏꯅ ꯐꯥꯎꯋꯦꯕ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯔꯟꯗꯣꯅꯤ ꯀꯧꯋꯦꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯕ 짝퉁 이제 ꯊꯣꯛꯈ꯭ꯔꯣ 내가 누가 뛴지 두든지 하나 들봐 ꯁꯥꯟꯅꯁꯤ ꯃꯅꯨꯡ ꯂꯐꯣꯏ ꯂꯩꯔꯕꯣ ꯂꯐꯣꯏꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕ ꯏꯃꯥꯅ ꯆꯥꯔꯤꯁꯤꯁꯨ ꯂꯐꯣꯏ ꯅꯠꯇꯗꯤ ꯂꯩꯖꯗ꯭ꯔꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯇꯩ ꯑꯇꯩꯗꯤꯅꯦ ꯆꯥꯐꯝ ꯊꯥꯐꯝ ꯈꯪꯗꯦꯕ ꯆꯥꯛꯁꯨ ꯆꯥꯛ ꯎꯠꯕꯗꯣ ꯑꯩꯅ ꯄꯥꯏꯕꯗꯣ ꯇꯟꯕ ꯏꯟꯁꯥꯡꯗꯣ ꯍꯥꯞꯄꯤꯅꯕ ꯂꯩꯇꯕ ꯇꯟꯅ ꯊꯣꯛꯑꯦ ꯏꯃꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯆꯥꯔꯛꯄꯅꯦ ꯊꯥꯏꯅꯗꯤ ꯌꯥꯝ ꯍꯥꯎꯒꯄꯣꯠꯅꯤꯗ ꯍꯧꯖꯤꯛꯇꯕꯨ ꯆꯥꯅꯤꯡꯗ ꯇꯧꯕꯅꯦ ꯍꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯖꯣꯏꯅꯅꯦ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯄꯅꯦ ꯁꯛꯀꯠꯂꯛꯄ ꯏꯁꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯗꯟꯗꯣꯅꯤꯅ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯒꯦ ꯁꯛꯂꯛꯑꯦꯕ ꯗ꯭ꯔꯃꯥꯗꯣ ꯀꯩꯅꯣꯒꯤ ꯏꯔꯥꯡꯐꯝꯒꯤꯅꯦ ꯃꯣꯏ ꯃꯥꯇꯣꯞꯇ ꯇꯧꯋꯦꯕ ꯃꯣꯏ ꯗ꯭ꯔꯃꯥꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯔꯥꯡꯐꯝ ꯃꯇꯩꯗꯣ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩꯌꯦꯕ ꯈꯥꯕꯝꯂꯥꯡ ꯃꯥꯛꯇꯣꯞꯇ ꯍꯥ ꯈꯥꯕꯝꯂꯥꯡ ꯃꯥꯛꯇꯣꯞꯇ ꯍꯣꯏ ꯈꯥꯕꯝꯂꯥꯡ ꯃꯥꯇꯣꯞ ꯀꯥꯎꯔꯦꯗ ꯀꯨꯏꯃꯟꯗꯅ ꯈꯥꯕꯝꯂꯥꯡ ꯃꯥꯇꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯐꯥꯎꯔꯤꯅꯤ ꯖꯒꯣꯏ ꯁꯥꯕ ꯀꯥꯟꯗꯤ ꯍꯩꯈ꯭ꯔꯕ ꯑꯩꯈꯣꯏꯁꯨ ꯈꯤꯇꯥ ꯗꯤꯟꯇꯥ ꯗꯤꯟꯇꯦꯟ ꯇꯥꯏꯅ ꯁꯨꯝ ꯁꯥꯕꯗꯣ ꯗ꯭ꯔꯃꯥ ꯁꯤꯅꯦꯃꯥ ꯅꯠꯇꯕꯗꯣ ꯖꯒꯣꯏ ꯔꯥꯁꯇꯣ ꯍꯥ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯩꯔꯕ ꯖꯒꯣꯏ ꯔꯥꯁ ꯔꯥꯁꯂꯤꯂꯥꯗꯤ ꯁꯥꯟꯅꯗꯦ ꯈꯪꯗ꯭ꯔꯦ ꯖꯒꯣꯏ ꯔꯥꯁꯇ ꯅꯠꯇ꯭ꯔꯣ ꯃꯀꯣꯛ ꯆꯤꯡꯉꯤꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯩ ꯁꯥꯟꯅꯅꯤ ꯃꯤꯠ ꯐꯥꯎ ꯄꯥꯡ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯉꯝꯃꯔꯣꯏꯕ ꯊꯥꯏꯅ ꯃꯃꯥꯡꯒꯤꯗꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯐꯃꯨꯡ ꯑꯗꯨꯋꯥꯏꯗ ꯐꯝꯗꯅ ꯔꯥꯁ ꯂꯤꯂꯥꯗꯣ ꯍꯧꯔꯛꯑꯒꯅꯦ ꯃꯥꯗꯤ ꯁꯨꯝ ꯐꯝꯖꯔꯤꯕꯣꯏ ꯑꯩꯅꯅꯦ ꯄꯥꯕ ꯇꯠꯊꯣꯛꯄ ꯐꯥꯟ ꯃꯇꯣꯞꯇꯣ ꯂꯧꯁꯤꯜꯂꯒ ꯐꯝꯕ ꯑꯗꯨ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯄꯣꯟꯇꯦ ꯐꯝꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯤꯕ ꯑꯣꯏꯅꯤꯡ ꯃꯥꯜꯂꯦ ꯌꯥꯎꯔꯤꯕ ꯇꯥꯖꯣꯏꯗꯣ ꯃꯁꯛꯁꯨ ꯐꯖꯩꯗꯣ ꯏꯔꯥꯡꯕꯝ ꯖꯣꯏ ꯐꯥꯎꯔꯤꯅꯦꯕ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯆꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯆꯥꯒꯗꯤ ꯌꯥꯝ ꯂꯩꯔꯝꯃ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩꯌꯦꯕ ꯈꯪꯗꯦꯗ ꯇꯧ ꯍꯧꯖꯤꯛꯀ ꯊꯥꯏꯅꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯈꯦꯠꯅꯔꯦ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯍꯧꯖꯤꯛꯅ ꯍꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯄꯨꯗꯤ ꯈꯨꯜꯂꯦꯕ ꯍꯧꯖꯤꯛꯅ ꯀꯩꯅꯣꯗꯣ ꯀꯔꯤꯑꯕ ꯑꯔꯪꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯍꯧꯖꯤꯛꯅꯅꯦ ꯃꯣꯏ ꯁꯥꯟꯅꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏ ꯊꯥꯏꯅꯉꯩꯗꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯍꯦꯛ ꯆꯠꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯐꯔꯦ ꯑꯩ ꯇꯨꯝꯕ ꯇꯜꯂꯕ꯭ꯔꯣ ꯇꯨꯝꯕꯕꯨ ꯇꯨꯝꯅꯤꯡꯗꯦꯗꯅ ꯍꯨꯃꯥꯡ ꯌꯥꯝ ꯊꯣꯛꯑꯦ ꯁꯥꯕꯗꯤ ꯁꯤꯗꯧꯔꯦ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯐꯩꯖꯨꯞ ꯂꯣꯏ ꯍꯥꯏꯗꯣꯛꯄꯤꯔꯝꯕꯁꯦ ꯁꯥꯔꯤꯕ ꯍꯥꯏꯗꯣꯛꯑꯝꯅꯨ ꯁꯥꯔꯅꯨ ꯏꯪꯊꯝꯃꯛꯀꯅꯤ
ꯑꯗꯨꯝ ꯊꯝꯕꯅ ꯐꯩ ꯎꯝ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒ ꯄꯣꯛ ꯄꯣꯟꯇꯦꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯖꯥꯠꯅꯤ ꯑꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯖꯣꯏꯗꯣ ꯏꯔꯝꯕꯝ ꯖꯣꯏꯅ ꯑꯃ ꯐꯥꯎꯔꯦ 이만 안 어리래기 ꯑꯉꯥꯡ ꯍꯥꯏꯕ ꯑꯉꯥꯡ ꯑꯣꯏꯈ꯭ꯔ ꯄꯣꯠꯅꯤ 응. ꯂꯟꯗꯣꯟꯅꯤꯗꯨꯅꯅꯦ ꯖꯣꯏꯒꯤ ꯅꯨꯄꯤ 응. ꯖꯣꯏꯁꯤꯅꯅꯦ ꯂꯟꯗꯣꯟꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯁꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯧꯔꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯒꯨꯔꯨ ꯉꯥꯛꯇ ꯌꯣꯝꯃꯦꯕ 응. ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯣꯏꯔꯝꯅꯦꯕ 응. ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯖꯣꯏꯅ ꯗ꯭ꯔꯃꯥ ꯏꯁꯩ ꯁꯛꯄꯗꯣ ꯅꯨꯡꯁꯤꯕꯩꯅ ꯍꯥꯏꯅ ꯃꯥꯅ ꯃꯈꯣꯟꯗꯣ ꯊꯛ 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 ꯅꯤꯛꯑꯦꯕ 응. ꯀꯌꯥꯝ ꯐꯖꯩ 아무튼 파자는 삭도록네. ꯀꯥꯏꯗꯩꯅ ꯍꯩꯔꯔꯣꯏ 하이브리잉어. ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦ ꯀꯔꯛ ꯃꯩꯁꯥ ꯂꯥꯛꯂꯦꯗꯣ ꯑꯣ ꯅꯨꯡꯁꯤꯔꯕꯤ ꯍꯥꯏꯕꯅꯦꯕ 응. ꯃꯈꯣꯟꯗꯣ ꯊꯛ 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 ꯑꯗꯨꯝ 아도 ꯅꯤꯛꯑꯦꯕ 이만 아무튼 삭도록 봐도. ꯑꯦ ꯆꯜꯂꯦ 하이브리잉어. ꯍꯩꯅꯤ ꯍꯩꯕꯨꯗꯤ ꯃꯤ ꯅꯣꯡꯅꯅꯤ 그나 농너도이노 그나 안 ꯑꯣ ꯂꯩꯇꯕꯣꯏ ꯂꯩꯇꯦ. ꯂꯩꯇ ꯁꯛꯄꯤꯔꯔꯣꯏ 삭도록. ꯑꯃꯅ ꯑꯃꯨꯛꯅꯦ ꯅꯨꯡꯁꯤꯅ ꯇꯨꯡ 인ꯖꯒꯦ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯅ 응. 응. ꯅꯨꯄꯥꯗꯨꯅ ꯃꯥꯁꯦ ꯁꯛꯏ ꯌꯥꯝꯅ 응. ꯁꯛ ꯌꯥꯝ ꯐꯖꯩꯕ ꯌꯥꯔꯥꯃꯟ ꯖꯣꯏꯅꯅꯦ ꯑꯩꯈꯣই ꯁꯥꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯃꯤꯟꯅꯕꯗꯤ ꯁꯥꯒꯩꯅꯦꯕ 응. ꯐꯗꯤ ꯌꯥꯝ ꯐꯩꯗ ꯖꯣꯏꯗꯣ ꯑꯩꯈꯣꯏꯒꯥꯁꯦ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ 응. ꯃꯦꯝꯃꯩꯅ ꯄꯨꯔꯥ ꯃꯤꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯄꯤꯛꯄꯩ ꯑꯩꯈꯣꯏ ꯁꯥꯟꯅꯄꯣꯠꯇꯣ 응. ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯩꯌꯦꯕ ꯅꯨꯡꯁꯤꯒ ꯄꯣꯠ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯇ 어. ꯖꯣꯏꯗꯨꯗꯤ ꯀꯥꯎꯔꯦ ꯂꯟꯗꯣꯟꯅꯤꯁꯨ ꯀꯥꯎꯔꯦ ꯃꯁꯛꯇꯣ 어. ꯀꯨꯏꯃꯟꯗꯅ 호이니. ꯂꯟꯗꯣꯟꯅꯤꯁꯦ ꯃꯥꯏ ꯅꯨꯄꯤꯅꯦꯕ ꯖꯣꯏꯅ ꯖꯣꯏ ꯖꯣꯏꯁꯦ ꯑꯩꯈꯣꯏ ꯌꯦꯂꯥꯡꯕꯝ ꯖꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ 응. ꯃꯁꯛꯇꯣ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯇꯥꯖꯣꯏ ꯇꯥꯖꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯛꯅꯕꯤꯔꯤꯕ 응. ꯌꯥꯝ ꯍꯔꯥꯎꯋꯤ ꯃꯥꯗꯤ 응. ꯑꯩꯈꯣꯏ ꯊꯕꯛ ꯊꯣꯛꯄꯗꯗꯤ ꯑꯍꯥꯟꯕꯗꯅꯦ 응. ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯍꯟꯁꯤꯡꯗꯣ 응. ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯃꯠꯇ ꯅꯠꯇꯦ 응. ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯥꯏꯃꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯤ ꯃꯅꯥꯎꯄꯤꯗꯣ 만화오빠. ꯃꯅꯥꯎꯄꯥ 응. ꯑꯗꯨꯏ ꯃꯅꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯩꯌꯦꯕ 응. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯧꯋꯦ ꯃꯣꯏ ꯂꯣꯏꯅꯃꯛ 응. ꯑꯩꯗꯤ ꯍꯦꯛ ꯍꯦꯛ ꯆꯠꯂꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯛꯏꯗꯣ ꯏꯁꯩ ꯇꯝꯃꯗꯤ ꯗ꯭ꯔꯃꯥ ꯇꯥꯔꯦꯗꯅ ꯍꯣꯏ. ꯑꯗꯨꯅꯦꯕ ꯅꯪꯁꯨ ꯄꯥꯝꯃꯛꯀꯅꯤ ꯍꯦꯛ ꯏꯁꯩ ꯁꯛꯑꯗꯤ ꯄꯥꯝꯃꯤꯅꯦ ꯑꯗꯨꯅꯅꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ. ꯇꯟꯗꯣꯅꯤ ꯍꯥꯏꯁꯤꯗꯅꯦ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯅꯦꯕ ꯖꯣꯏ ꯍꯥꯏꯁꯤꯅꯅꯦ ꯄꯥꯈꯪ ꯑꯔꯤꯕꯅꯦꯕ ꯑꯥ. ꯌꯥꯝ ꯍꯩꯃ ꯃꯈꯣꯟꯁꯨ ꯐꯖꯕ ꯃꯁꯛꯁꯨ ꯐꯖꯕ ꯑꯥ. ꯄꯦꯟꯕ ꯋꯥꯅꯤ ꯃꯥꯅ ꯁꯤꯅꯦꯃꯥ ꯁꯥꯟꯅꯕꯁꯦ ꯑꯃꯅ ꯅꯨꯡꯁꯤꯕꯩꯅ ꯆꯥꯛꯄꯅꯦꯅ ꯁꯥꯕ ꯑꯃꯅ ꯅꯨꯡꯁꯤꯅ ꯇꯨꯡ 인ꯖꯒꯦꯅ ꯁꯥꯕ ꯑꯅꯤꯗꯣ ꯀꯌꯥ ꯅꯨꯡꯁꯤꯌꯦ ꯍꯣꯏ. ꯃꯁꯛꯇꯨ ꯊꯤꯗꯦꯕ ꯃꯤꯅꯗꯤ ꯄꯤꯛ ꯊꯜꯂꯤ ꯌꯦꯡ ꯂꯥꯛꯏꯕ 모모 ꯌꯥꯝ ꯁꯥꯔꯦ ꯍꯥꯏꯁꯤꯕꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯀꯥꯏꯗ ꯁꯥꯔꯤꯅꯣꯅꯦ ꯑꯒꯨꯅꯕꯨꯗꯤ ꯐꯩꯖꯨꯞꯁꯦ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤꯅꯦꯕ ꯁꯥꯔꯦꯅ. ꯑꯩꯒꯤꯁꯤꯔꯣ ꯎꯝ. ꯑꯒꯨ ꯂꯥꯛꯑꯝꯕ꯭ꯔꯣ ꯅꯁꯨ ꯅꯨꯄꯥꯅ ꯏꯃꯥ ꯀꯩꯀꯩ ꯄꯤꯖꯔꯝꯕꯗꯨꯗꯤ. ꯀꯔꯤ ꯄꯤꯖꯔꯝꯒꯦ ꯂꯐꯣꯏ. ꯊꯥꯔꯝꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯊꯥꯔꯝꯗꯧ ꯃꯥꯟꯗꯦ. ꯁꯦ ꯊꯥꯕ꯭ꯔꯣ? ꯊꯥꯗꯦ ꯀꯩꯅꯣ ꯅꯪꯅꯦ ꯁꯤ ꯑꯝꯇ ꯊꯥꯡꯗꯣꯛꯑꯣꯗꯤ ꯀꯥꯏꯗ ꯊꯝꯃꯨꯗꯣꯏꯅꯣ ꯁꯥꯏꯌꯦ ꯀꯥꯏꯗ ꯁꯥꯔꯤꯅꯣ ꯑꯁꯥꯕꯁꯦ ꯂꯧꯊꯣꯛꯑꯣꯕ ꯍꯨꯃꯥꯡ ꯁꯧ ꯍꯨꯃꯥꯡ ꯁꯧꯕ꯭ꯔꯥ? ꯑꯃꯅ ꯁꯥꯏ ꯑꯃꯅ ꯍꯨꯃꯥꯡꯁꯦ ꯑꯗꯣ ꯍꯨꯃꯥꯡ ꯁꯧ ꯂꯩꯔꯝꯕ꯭ꯔꯥ? ꯉꯥꯏꯍꯥꯛ ꯏꯪꯉꯀꯥꯟꯗ ꯃꯥꯏꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯞꯄꯁꯦ ꯍꯥ ꯂꯥꯏ ꯁꯨꯕ. 시주 하고도 보이드리바. 어구는 살폰 떨어. ꯑꯩꯒꯤ ꯏꯃꯥꯗꯣ 음. ꯃꯔꯛ ꯌꯥꯝ ꯃꯣꯛꯑꯦꯕ ꯃꯁꯛꯁꯨ ꯐꯖꯩꯑꯕ ꯊꯕꯛ ꯁꯨꯕ ꯀꯟꯈ꯭ꯔꯕ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯛꯏ ꯅꯣꯏ ꯍꯥꯏꯔꯛꯄꯗꯩ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯄꯤꯁꯛ ꯄꯤꯁꯛ ꯀꯧꯋꯦꯕ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩ ꯏꯃꯥꯗꯣ ꯏꯕꯦꯝꯆꯥ ꯀꯧꯋꯦ ꯑꯁ ꯉꯁꯤꯗꯤ ꯄꯨꯔꯥ ꯑꯅꯤꯡꯕꯤꯅꯤ ꯉꯁꯤꯗꯤ. ꯍꯥ ꯍꯣꯏ ꯍꯣꯏ 이벤 작업을. 이벤자. ꯑꯩꯅꯅꯦ ꯏꯃꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯥꯟꯅꯗ ꯑꯗꯨꯝ ꯂꯩ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥ ꯕꯕꯥꯒꯤ ꯃꯃꯤꯡꯗꯤ
ꯕꯤꯔꯍꯔꯤ ꯍꯥꯏꯕ꯭ꯔꯥ 이마기 바바두기 마밍도 ꯑꯗꯨ ꯕꯤꯔꯍꯔꯤ ꯀꯧꯕꯅꯤ 형들어봐 ꯍꯥ 그래 무슨 인정해 ꯕꯤꯔꯍꯔꯤ ꯀꯧꯋꯦ 윤낙비 ꯆꯤꯔꯣꯝ 좀 보자 ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯆꯤꯔꯣꯝꯅꯦꯕ ꯑꯗꯨꯅ ꯆꯤꯔꯣꯃꯦꯝꯃ ꯑꯗꯨꯝ ꯆꯠꯂꯦꯗ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯏꯃꯨꯡꯗ ꯃꯌꯥꯝ ꯆꯠꯂ ꯆꯤꯔꯣꯃꯦꯝꯃ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯆꯤꯔꯣꯝꯁꯦ ꯅꯣꯏꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯍꯧꯋꯤ ꯈꯪꯍꯧꯋꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯈꯨꯔꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯃꯦꯕ ꯗꯨꯀꯥꯟ ꯐꯝꯃꯦꯕ ꯑꯗꯣ ꯃꯥꯗꯤ ꯌꯥꯝꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯗꯀꯥꯁꯦ ꯁꯨꯃꯥꯏꯅꯅꯦ ꯃꯩꯁꯦ ꯄꯥꯟꯗ꯭ꯔꯦꯗꯅ ꯒꯥꯔꯕꯟ ꯌꯦꯡꯕꯗ ꯒꯥꯔꯕꯟꯗꯣ ꯊꯣꯛ ꯂꯧꯊꯣꯛꯑꯒꯅꯦ ꯀꯩꯅꯣꯝꯃ ꯅꯥꯜꯂꯒ ꯍꯦꯛꯇ ꯇꯨꯝꯃꯤ ꯑꯗꯨꯝ ꯉꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦ ꯑꯩꯈꯣꯏ ꯈꯥꯏꯃꯨꯛ ꯀꯧꯋꯦ ꯈꯨꯔꯥꯏꯃꯨꯛ ꯍꯥꯏꯕꯗꯅꯦ ꯈꯥꯏꯃꯨꯛ ꯁꯨꯝ ꯍꯥꯏꯖꯟꯕ ꯂꯨꯅ ꯇꯧꯕꯅ ꯑꯩꯈꯣꯏ ꯑꯩꯅꯅꯦ ꯁꯨꯝ ꯁꯥꯟꯅ ꯆꯠꯂꯦꯗꯅ ꯃꯀꯜꯂꯥꯛꯁꯤꯗꯅꯦ ꯑꯩꯁꯦ ꯈꯣꯡꯁꯤ ꯄꯥꯏꯔꯦꯗꯅ ꯑꯩꯅ ꯇꯨꯡꯗ ꯆꯠꯂꯦꯗꯅ ꯆꯠꯂꯦ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯃꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯨꯅꯦ ꯃꯥꯕꯨ ꯌꯥꯝ ꯐꯩꯌꯦꯕ ꯃꯥꯗꯤ ꯏꯟꯗꯣꯝꯆꯥꯗꯨꯗꯅꯦ ꯁꯤꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯃꯗꯨ ꯁꯤꯗꯤ ꯃꯥꯅ 시그래 시그래 ꯁꯤꯔꯦ ꯑꯣ ꯁꯤꯔꯝꯃꯅꯤ 인dom자 ꯀꯨꯏꯔꯦ kay maming kauge ꯍꯥ kay maming kauge ꯄꯨꯔꯅꯤꯃꯥꯁꯤ 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 ꯀꯨꯏꯔꯦꯗ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯆꯠꯂꯤꯁꯦ ꯀꯨꯏꯔꯦꯕ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯃꯅꯤ 꾸이래 ꯀꯨꯏꯔꯦ ꯑꯩꯈꯣই ꯏꯆꯦ ꯖꯥꯅꯨꯗꯨꯃꯅꯦ ꯐꯤ ꯌꯥꯝ ꯀꯟꯅ ꯁꯥꯏꯌꯦꯕ ꯑꯗꯨꯒꯅꯦ ꯈꯔ ꯄꯪꯇꯛ ꯇꯥꯏ ꯄꯪꯇꯛꯄ ꯅꯠꯇꯦ ꯃꯕꯨꯛ ꯐꯕ ꯍꯥꯏꯗꯨꯅꯤ ꯍꯦꯛꯇ ꯊꯕꯛ 수도 피 사버려 잡아 아직 피 사 그렇게 부부나 부부 맡아보 양 파이 hꯧji supari madi thaba 레이디 브랜드 leidida yam kallida 그라 해봐 hima chalu siro phone ge he wari chana badudi ai 사딘데 또 인도자 뿌리 마시 잘래 보고 아고이나 미는 저도 밤이 indom chapudi masi du dinne leitre lairamlen da chakre 아주지 아이디 짠다 지게 좀 봐, 듣고 이러 뭐. ko otorak to di ko lo otorak kan ko ai 태양. 고가요 야, 야 봐. 너희가 지금 장자리. 짝 통드리 한감 통드니 오, 짝퉁디 봐. 한감 통도 하오니까. 하이든디네. 아까 이밤에 한감이 따내리니 그. 짜봐 있잖아. 한감 막가도 빡빡빠나 아까 이마도 야마할로이 그래 봐. 되게 야만 가잖아. 분이 마시지 그 인dom자잖아. indom chana pudi masi 이마네 이마. 그러니까 아이는 어디 레이로들은 가져오자로 그러. 이마 호이나 집을 파가로 했고. 아들이 많이 갈리지. 아이지 자기 말 부모가 처음 먼저 가. marfu taruk chhure 말 붙더러. 하지 안 되다. yamde 아까 이마도 지게 보네. 농보다네. 자기는 부부가 강데. 와리 박포를 보지 마이바. 아 너무 애쓰지. 떠는 빠짜따짜 까이 하이 본데 그 이마도. 야 나는 시기다가 누지. 되게 그거다 말했다 봐. 되게 짜마 뭐처럼 내가 갈. 처음에 imana kayam charak pada leidri lekidri no 거의 마부. 이 짜오래. 내 차비만 뽕 파래봐. 맛이 나 그래야나. 시도 집에 왔네. 아이도 또 이래 버졌다. 라인도 왜 빠이 부모 말에 메시다 비에. 나나이 부치 나잖아 콤비오 마탐 차나 제바 방데 데이 치나데. 너희 짜 신자로. 짝 통드리 오
그래도 자기 개소래. ngalli hauji ngalibo. Apa gara ngaraja. Chakse dum chaya ne ba ngaraja. yani ima sungan tana za thoktoini 타이를 망망이더니 아까 이제 그래 봐. 야, 나 하다 뭐 카브도. 아무도 가르네. 아까 이만을 내려 봐. 아도 그 짜들이 버리. khaba 카디 ahauba 아우바 저 제이군 간 봐. 간거더니. thainagi achapoti kari ujana khongde 칸데 하우디 하우. 우자가 던지더리. 내가 이루지 버그라 여기. ngarang dulu zoi tu di rujaba 나랑 그랑 루브로. tui 호야 누구만 저 남겠다 따라. ngarang numai chini na machu gai loi lei bani na machu nu pina lu jabi re nuka kanam lai tragadi dane chori kaurani 오, 나네 저리 가일리기. mayumda mayum다. 마에 락브로. lu lai 그지? hauji lakte da thawak sangden 오, 마저 하노라만이네. hanula 아코이 뭐 오이브로. oide da aina hali de 왜 할래 안 뭐지? 강대에 지우사는 게 놓치래. 칼로. dane chori de na chanu pi ni ke toroge 하, chanu pi 나네 저리 뭐. 아코이기 magi 마기. ma chanu pi 가다 하이바. mu kaura ba 가오래. amu mamangda mu imagi kokse hauji mapamda ledige gi oigre ngasidi hida moidringe gi siro moidringe gi kokse oide ba imagi ngasi memory je 응. 호이니 강대도 짜우차이지. khongde 미메 아무 양마 보내 그래리지. 거의 쿠라도 줄래리 뭐지 봐. leitre chakre da 오, 잠깐만. ama ta leitre 그래서 칼목 거거든. 이제 되는 것도 말아. khaimo gi masan pa do kai kauge 문인도. natte na aigi na mama khaimo gi masan pa na imagi mo pa do 응. kai meming kauge ba 가을에서 민가도. chandra ke chor habna tro 호하이 잔데게서. kai haba 마디 잔데게서. chandra ke chor 준비. 나 해양이 닌쟁 먹고. ninjongge 아이디 치더라면 먹고. 아띠 말안 못한 닌쟁아지 누시부도 밤이잖아. 아이 이마이잖아요 누시부도. 아이 처음에 또 와리 잡아도. 아이 자도 이마도 라디 누시잖아 까빠네. hoi 누페이다. nungtigi laida mama di nungtigi lai sida 언디라 브라. iche hawgakraba na muja kani 호이. adagi talle madi phatawa yang ngange hana ta chakini 땡앙이 봐. phatawa ngang pataning da ba wa ngang go batang do 응. hadati matang yam yawe ba 응. adu ba ta chakini 어. 뭐 좀 자지 되이브라. leitre ma tu lai onre 어. 거의 문제 와야 암창에나. mama ju ma tom da leire duna 어. abok su leitre su leitre ni mama ne ne machan pa ne moi ohum leire 너희 양 과감이나. leibinei sidi sida 하. akhoi sida leiri sidi 네이버. imana 네이버야. imana akhoi mai mo pa je am tang ni na ta di nungai na ro sida la na imai ma ta lei halin 허이니. koi di Akhoi kana me mama jadre do. na 마블 때도 봐봤네. 마부양 패 kai 봐봤다. khoi ba le ring da baba nam da na hingon je lei halin ni nang kanam ta su leite sida lei rao ai nang lei rao na ta ra 어, 레일라 브라도. lei la lei sidi sida 어, 아치워라. 니치다. si 니 바람 니 너가도. leiri 레일이면 가나는 레일이고. mama 마마. 가리면이고. chandra kishore 오, 짠다께서. 아이쪽은 제 짠다께 전 인생에 거기거든. 가리 타보또 이만데. thabak tawrame 나리 그냥 하이라고. hojiti pencil hange 오, 마음 이제 커버. lai 마음 하는 부도. khangde da de 오, 감다 보여. khangde 이제 가나.
Nang chak charabo. စမ်းတီး Pathodana. စမ်းဖုန်ကြီး Ba. Now the bottom the boy. อืม Put mom do. Could be a room at the way, but pichak away gunda. อืม Pichak and really. Mm. Could you buy it? อืม Ting and talib. อืม You know the talib. อืม I am no chile. อืม Cowboy or massacre. Mine pilator. เลยเถอะ Oh, later boy. อืม What in a jack from the waterman. I put the monkey. ตุ้มตุ้มหัวตุ้ม When how could they อืม say? อืม Akogi Germany na ando อืม Anna the Yamgi Matang. ง่ายมาก Andy Matang. อืม I don't like bra. อะดูเลยเดี๋ยว Later, อืม Jackaba, my จัก own เลย da. ไม่จักเลย Rapper Jackar. Eddie Queen and Boy out to you. อืม Jay Yankee Jam Churum Popo. อืม Mikanana on Rodena. โอ้ย At the day go Bungamar. อืม No she was in no she and me. อืม And don't ja heck over the moon, my her own. อืม Nung puni machi leye ma puni machi do kana imta no kawo ba dum ta imta wa ma mata din te man pi อืม man itan din yang ka bo ka มาชีเดจะกูป้านั่งไปน้องต้อง ka do bi chi do ข้องดีข้องดีจริง na to ka ni ta ka tai bi ngai lai bo จีคือจะรู้ที่ข้องไหน thom มันแต่ที่โลกเช็คกระทงบ่ไอ้เจ kana ne mathalle ka hai ji bo ham te mathanna lai ka je krai ma chano no pam tam lai ka mathalle re ka hai ge ko mana o mo je ไปไหนกัน thai de gi ne ko yum je อืม adom pha je ba อืม nga chi di kan tan lak te na pha de da man โอ้ภาษาสิยังไอ้ยังโปยังสีมาไอ้ยังคนใหม่วิดีโอสิใช้ดังหัดโอ้ฉัน ka mai tam ni ko chi pa je am ta tau di khang de de ตองตีกันยินห้องเด็กก็สิลูกขับน้ำ hi สิ da ka lai la ta ที่ดาวเลยจัดสั้นไง ka chano อืม ka ri da ma na tai do อ๋อไม่ที่จัดสั้นเลย ya adu mai tau nu na ba ya ga ni สีเนี่ยนาไปในไป hoi na ti อืม doctor amna phd pha do ba โอ้ย mi ma chat e pa chala din na ra ka ne ba อืม adu na ai no chati โอ้ย ai na ne อืม mang na ne ka ri do ne to ba do oh je ไปเนาะ ba tin da ha pa cha ku ma do อืม ka ri ha do ข้องดี adu charam me ba อืม ji cha da ba ku re ba how bi am how ba อืม adu ni je nga ba do ai na ne je nga phang da man อ๋อ ai tom ge tare ตุ้มตุ้มหาตา dum cha puni ma che na ma lai dai ne อ่าเลยคนมาจะอินไม่ทันจันบีน puni ma chi do adu ni ma cha ka ka ya yaw da ma อามาก็อามาดัง oh ahan ne อืม ma ma ge ahan na te na มาที่มาจานปานาทรอ oh koi ma ma gi ma cha มาเจมากินตุ้มใจมาจ้ะ oh oi ra ban อืม ma ma zu cha khabar lai ri ba เลยสิ oh ma ma zu ma cha ma ma ton da rai ja อืม oh oi dum cha puni ma chi ne ne harau de ba ma cha do ba อืม dai te su di tam de ma cha do dai ta mi ba ne na pun na มาอีหางตั้งที่ปุ๊กอยู่ nang bo อ่าอีกูยำสีแบบ oh ทำบางงามเลยพวกชา chi ga ka di dai do ri ไอ้กุลีมาชัดเอาซะละเก oh ta san lo ai de ai ja la te de do ba to ai di de nga le la ke ko ai chak ta de ni cha to hao ba der khang de ai chi cha nan tho bu di ne phan na bo hao ri
ꯃꯥꯗꯤ ꯍꯩꯌꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯃꯤ ꯐꯥꯎ ꯂꯩꯇꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯀꯅꯥꯝ ꯍꯩꯈꯤꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯆꯠꯔꯨꯒꯦ ꯇꯧꯕꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯤ ꯑꯃ ꯑꯣ ꯃꯣꯇꯦ ꯌꯨꯉꯥꯟꯖꯜꯂꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯈꯣꯡꯒꯥꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯀꯣꯟꯅ ꯃꯥꯏ ꯀꯪꯖꯔꯛꯀꯅꯤꯀꯣ ꯀꯪꯉꯛꯀꯗ꯭ꯔꯣ ꯑꯣ ꯀꯪꯉꯛꯀꯗ꯭ꯔꯣ ꯍꯣꯏ ꯀꯪꯉꯦ ꯑꯩꯒꯤ ꯏꯆꯦ ꯃꯅꯤꯅ ꯑꯃ ꯂꯩꯌꯦꯕ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯩ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯅꯨꯡꯁꯤꯔꯛꯏ ꯀꯥꯏꯗ ꯂꯥꯏꯒꯤ ꯑꯣ ꯃꯥ ꯀꯨꯏꯔꯦ ꯂꯩꯇꯕ ꯑꯩꯗ ꯑꯗꯨ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯦ ꯐꯔꯦ ꯂꯥꯏ ꯑꯣꯏꯔꯝꯕꯅ ꯐꯔꯦ ꯆꯦꯖꯥꯅꯣꯗꯤ ꯂꯩꯔꯤꯀꯣ ꯍꯣꯏꯅꯦ ꯃꯥꯗꯤ ꯐꯤ ꯁꯥꯕ ꯌꯥꯝ ꯀꯜꯂꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯍꯩꯌꯦꯕ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏꯗꯨꯕꯣ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏꯗꯨꯕꯣ ꯏꯆꯦ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯏꯕ ꯏꯆꯦ ꯃꯌꯥꯝꯁꯦ ꯏꯆꯦ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯖꯥꯅꯀꯤ ꯑꯅꯤꯁꯨꯕꯗꯤ ꯑꯍꯟ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯖꯥꯅꯀꯤ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯗꯦ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯀꯥꯎꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯆꯠꯁꯨ ꯀꯥꯎꯔꯦ ꯖꯥꯅꯀꯤ ꯀꯩꯅꯥꯍꯟ ꯍꯥꯏꯕꯅꯦ ꯀꯩꯅꯥꯍꯟ ꯀꯩꯅꯥꯍꯟꯅꯦ ꯑꯍꯟꯗꯣ ꯃꯊꯪꯗꯤ ꯃꯊꯪꯅꯅꯦ ꯖꯥꯅꯀꯤ ꯖꯥꯅꯣꯒ ꯃꯅꯤꯁꯪ ꯏꯃꯥꯕꯣꯛꯀ ꯖꯥꯅꯣꯒ ꯀꯅꯥꯒꯨꯝꯕ ꯃꯅꯤꯁꯪ ꯂꯩꯔꯤ ꯃꯊꯪ ꯃꯅꯤꯁꯪ ꯍꯣꯏ ꯃꯅꯤꯁꯪ ꯃꯅꯤꯁꯪ ꯃꯊꯪ ꯖꯥꯅꯀꯤ ꯖꯥꯅꯀꯤ ꯃꯊꯪ ꯃꯦꯝꯃ ꯃꯦꯝꯃꯩ ꯃꯊꯪ ꯆꯤꯔꯣꯃꯦꯝꯃ ꯆꯤꯔꯣꯃꯦꯝꯃꯩ ꯃꯊꯪ ꯑꯩ ꯃꯦꯝꯗꯣꯟ ꯍꯣꯏ ꯃꯦꯝꯗꯣꯟ ꯆꯨꯝꯃꯤ ꯃꯦꯝꯗꯣꯟꯅꯤ ꯃꯦꯝꯗꯣꯟꯗꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯌꯦꯕ ꯌꯥꯝ ꯍꯩꯕꯅꯤ ꯆꯠꯐꯝ ꯂꯩꯇꯦꯕ ꯍꯣꯏ ꯅꯨꯃꯤꯠ ꯇꯥꯔꯒꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯏꯕ ꯃꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔ ꯍꯧꯖꯤꯛꯄꯨ ꯂꯩꯔꯝꯃꯔꯣꯏꯗ ꯀꯣ ꯂꯩꯔꯝꯃꯔꯣꯏꯕ ꯑꯩꯒꯤ ꯃꯤ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯐꯥꯎ ꯀꯨꯏꯔꯔꯣꯏ ꯂꯩꯔꯛꯇꯕ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯅꯤꯉꯣꯜꯅꯦꯕ ꯑꯁ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯁꯛꯅ ꯐꯖꯔꯤꯕ ꯆꯥꯅꯤꯡ ꯊꯛꯄꯗꯅ ꯑꯩꯈꯣꯏꯗ ꯕꯣꯝ ꯊꯥꯗꯔꯒ ꯄꯪꯄꯤꯗ ꯄꯤꯖꯩꯑꯕ ꯑꯩꯅꯅꯦ ꯏꯃꯥꯅꯦ ꯃꯀꯧꯕꯁꯦ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯝ 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 ꯍꯔꯦ ꯍꯔꯦ ꯁꯤꯇꯥꯔꯥꯝ 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 ꯍꯨꯃꯥꯡ ꯁꯧꯕꯅ ꯁꯤꯔꯦꯗ ꯑꯩꯗꯤ ꯍꯨꯃꯥꯡ ꯁꯧꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯑꯣ ꯃꯨꯇꯦ ꯍꯨꯃꯥꯡ ꯁꯧꯕꯗ ꯁꯤꯗꯧꯔꯦ ꯑꯩꯗꯤ ꯍꯨꯃꯥꯡ ꯁꯧꯋꯦ ꯅꯣꯏ ꯏꯟꯊꯝꯕ꯭ꯔꯣ ꯅꯣꯏ ꯂꯩꯗꯣ ꯏꯟꯊꯝꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯗꯤ ꯍꯨꯃꯥꯡ ꯁꯧꯕꯗ ꯁꯤꯗꯧꯔꯦ ꯑꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯣꯛꯁꯤ ꯅꯪ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯍꯣꯏ ꯐꯔꯗ꯭ꯔꯣ ꯑꯩ ꯀꯣꯛ ꯆꯤꯛꯄꯒ ꯈꯪꯖꯤꯜꯂꯛꯇꯗꯤ ꯑꯃꯨꯛ ꯀꯣꯛ ꯁꯨꯡꯆꯤꯛ ꯆꯤꯛꯇꯦ ꯑꯩ ꯍꯥꯎ ꯅꯥꯗꯦ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯗꯣ ꯈꯪꯗꯦꯕ ꯉꯁꯤꯐꯥꯎ ꯍꯨꯃꯥꯡ ꯁꯧꯋꯦꯕ ꯍꯨꯃꯥꯡꯁꯦ ꯐꯤ ꯌꯣꯝꯖꯜꯂꯤꯌꯦ ꯆꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯇꯨꯝꯕ ꯂꯥꯛꯑꯅꯤ ꯇꯨꯝꯃꯣ ꯉꯥꯛꯇꯪ ꯏꯔꯨꯖꯗ꯭ꯔꯁꯨ ꯇꯨꯝꯃꯒꯦꯀꯣ ꯇꯨꯝꯃꯣ ꯍꯣꯏ ꯇꯨꯝꯃꯒꯦ ꯁꯧꯔꯝꯃꯔꯣꯏ ꯐꯤ ꯑꯃꯈꯛꯇꯪ ꯄꯥꯕ ꯅꯪ ꯁꯧꯕꯅꯦ ꯅꯪꯒꯤ ꯀꯥꯗ ꯏꯁꯥ ꯁꯥꯏ ꯁꯥꯒꯠ ꯀꯩꯅꯣꯅꯦ ꯃꯣꯃꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯅꯪꯒꯟꯕꯨꯗꯤ ꯍꯨꯃꯥꯡ ꯁꯧꯔꯝꯒꯅꯤ ꯁ꯭ꯋꯥꯏꯒꯤ ꯅꯪꯒꯟꯁꯦ ꯆꯞ ꯆꯥꯔꯦ ꯍꯨꯃꯥꯡ ꯁꯧꯗꯤꯌꯦ ꯁꯧꯗꯤꯌꯦ ꯁꯧꯗꯦ ꯍꯨꯃꯥꯡ ꯁꯧꯋꯦꯅ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯧꯗꯦꯗ ꯁꯧꯗꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯆꯤꯟꯗꯣ ꯐꯖ ꯉꯥꯡꯉꯨꯀꯣ ꯑꯉꯥꯎꯕꯤꯌꯣ ꯑꯉꯥꯎꯕ ꯁꯣꯜꯂꯛꯀꯅꯨ ꯑꯗꯨꯅꯤ ꯂꯥꯏꯅ ꯁꯥꯎꯖꯅꯤ ꯁꯥꯎꯗꯣꯏꯅꯦ ꯕꯦꯟꯗꯣ ꯄꯥꯉꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯏꯃꯥ ꯃꯇꯣꯝꯗ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯣ ꯑꯩ ꯑꯁ ꯀꯣ ꯌꯥꯝ ꯆꯤꯛꯑꯦꯃꯤ ꯏꯃꯥ ꯍꯣꯏ ꯉꯥꯡꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤꯁꯦ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯈ꯭ꯔꯦꯕ ꯑꯩꯁꯨꯅꯦ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯕ ꯍꯣꯏ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯒꯦ ꯏꯃꯥꯅꯁꯨ ꯏꯃꯨꯡꯗ ꯉꯥꯡ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯑꯥꯎ ꯉꯥꯎꯃꯅꯤ ꯀꯣꯛ ꯆꯤꯛꯄꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯕ ꯀꯣꯛꯇ ꯗꯪ ꯌꯩꯌꯦꯕ
ꯆꯥꯛ ꯆꯥꯔꯒ ꯆꯪꯉꯗꯤ ꯐꯗꯧꯕ ꯑꯩꯁꯦ ꯆꯥꯛꯇꯤ ꯌꯥꯝ ꯂꯥꯝꯃꯦꯕ ꯂꯥꯏꯟꯊꯧ ꯏꯄꯥ-ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯕꯦꯟ ꯁꯤꯗꯕꯤ ꯅꯅꯥꯏꯕ ꯆꯦꯠꯅ ꯆꯥꯅ ꯀꯣꯝꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯐꯒꯟꯗꯦ ꯁꯤꯒꯤ ꯂꯣꯛ ꯈꯨꯒꯨꯝꯗ ꯆꯠꯂꯤꯁꯤꯅ ꯀꯅꯥꯅꯣ ꯁꯤ ꯆꯠꯂꯤꯁꯤ ꯀꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯗ ꯍꯟꯅꯨꯕꯤ ꯑꯃ ꯆꯠꯂꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯍꯅꯨꯕꯤꯅꯣ ꯁꯤꯗ ꯂꯩꯌꯦ ꯀꯗꯥꯏ ꯍꯅꯨꯕꯤ ꯅꯠꯇꯦ ꯑꯩꯅ ꯋꯥꯏ ꯇꯩꯕꯅꯤ ꯑꯩꯅ ꯋꯥꯏ ꯇꯩꯕꯒꯤ ꯀꯨꯟꯕꯅꯦ ꯍꯅꯨꯕꯤ ꯅꯠꯇꯦꯕ ꯑꯍꯜ ꯑꯣꯏꯔꯦꯗ ꯑꯍꯟ ꯅꯠꯇꯦ ꯇꯨ ꯂꯦꯞꯈꯠꯂꯦ ꯇꯨ ꯀꯨꯟꯕꯗꯨꯕꯨ ꯍꯅꯨꯕꯤꯌꯦ ꯁꯤ ꯀꯔꯤꯅꯣ ꯑꯩ ꯋꯥꯏ ꯇꯩꯁꯦ ꯗꯨꯛ ꯊꯥꯗꯣꯏꯅꯤ ꯅꯪ ꯊꯥꯗꯩꯕ ꯎꯝ ꯍꯧꯖꯤꯛꯐꯥꯎ ꯊꯥꯗ꯭ꯔꯤꯕꯣꯌꯦ ꯊꯥꯗꯣꯛꯑꯣ ꯄꯔꯄ ꯑꯩ ꯇꯨꯝꯒꯦꯔꯥꯛꯀꯅꯤ ꯑꯣꯃꯣ ꯑꯥꯎ ꯑꯩꯅ ꯆꯥꯔꯤꯕ ꯀ꯭ꯋꯥꯗꯤ ꯑꯥ ꯍꯥꯎꯔꯝꯗ꯭ꯔꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯄꯤꯔꯛꯎꯀꯣ ꯃꯊꯪ ꯑꯃ ꯆꯥꯒꯦ ꯇꯧꯕꯅꯤ ꯌꯥꯔꯕꯣ ꯑꯣ ꯃꯣꯃꯣ ꯈꯨꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯁꯨ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯝꯃꯅꯤꯀꯣ ꯆꯥꯔꯨꯔꯣ ꯃꯣꯃꯣꯅꯅꯦ ꯀ꯭ꯋꯥ ꯆꯥꯔꯔꯣꯏ ꯍꯥꯏꯕꯅꯦ ꯆꯥꯗꯕꯅꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯂꯣꯛ ꯈꯨꯔꯤꯅꯦꯅꯅꯦ ꯏꯁꯤꯡꯁꯦ ꯐꯠꯂꯦꯗ ꯆꯧꯊꯣꯔꯛꯏ ꯑꯗꯨꯝ ꯃꯣꯏꯁꯤꯅꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯧꯔꯒꯅꯦ ꯄꯥꯛ ꯄꯪꯆꯦꯟꯗ ꯃꯥꯏ ꯃꯆꯥ ꯁꯤꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯁꯤꯔꯝꯃꯣꯏꯗ ꯁꯤꯔꯝꯃꯣꯏꯀꯣ ꯁꯤꯔꯝꯗꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯕꯥꯗꯣ ꯂꯩꯔꯝꯒꯅꯤꯗ ꯂꯩꯖꯔꯝꯒꯅꯤ ꯃꯥꯏ ꯑꯩꯅ ꯁꯤꯕ ꯏꯃꯥꯗꯣ ꯑꯣ ꯃꯣꯃꯣ ꯈꯨꯝꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯂꯥꯞ ꯆꯠꯂꯒ करकी मेरा दिल मुझका जवाली दाम इसे सपोरा अई बुरो इसे ओ इसे सपोरा ना थे तुमने याना एक तरह के तो बने ना तुमने ब्रो हाँ तुमने ब्राइबा नारे तुहरे वाई तुम चिको बा एक तुम गए ओ मोमो ꯅꯪ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯣꯔꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ ꯏꯟꯊꯝꯃꯟꯗ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯆꯠꯂꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯉꯥꯎꯔꯦ ꯍꯥꯏꯅꯀꯣ ꯍꯥꯏꯖꯔꯔꯣꯏ ꯃꯥꯏꯀꯣ ꯄꯨꯡꯁꯥꯏ ꯁꯥꯏ ꯑꯣ ꯃꯣꯆꯦꯁꯣꯔꯤ ꯑꯣ ꯌꯥꯝ ꯁꯥꯏꯌꯦ ꯍꯨꯃꯥꯡ ꯁꯧꯋꯦ ꯍꯨꯃꯥꯡ ꯁꯧꯋꯦ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯣ ꯀꯥꯃꯣ ꯑꯣ ꯀꯥꯃꯣ ꯃꯣꯃꯣ ꯑꯉꯥꯎꯕꯁꯤꯗꯤ ꯃꯣꯃꯣ ꯀꯧꯔꯦ घर की मेरा दिल मुझका जवाली राम का समरो काये तब जय गाधा जय 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 हे नसीदा मांसोय नसीदा श्री कृष्ण चैतन्य प्रभु नित्यानंद हरे कृष्ण हरे राधे राधे गोविंद श्री कृष्ण चैतन्य हो इमा वो ऐसु लाके इमा वो नोंग चीला कनु नुचा चारगा मराके ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯏꯃꯥꯅ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯎ ꯍꯣꯏ ꯏꯁꯤꯡꯁꯦ ꯅꯣꯡ ꯆꯨꯑꯦ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯁꯥꯎꯔꯒ ꯑꯣ ꯃꯣꯃꯣ ꯂꯣꯛꯀꯤ ꯂꯧꯕꯝꯗ
Emma, lúc thôi ไอ้ลงลบไงตัวน่ะ lúc cái lùng nó biết thật là ทิ้งขันแล้วป่ะ thật hơn đi tôi này vậy tha bung to na chăm mà bị pobi thành âm na bị ghê hay bung charong amata thật là bị rồi thao hôi thế đấy mà bạn ô mua chắc không cần mua đây gì bỏ lấy mà câu chắc bên này câu giờ mà nó chỉ là chắc ô mình cho bia ấy cũng cho đây này chắc mà chắc là gì hàng gam hậu mà hậu ấy cái nó phải bút cho đại thông ấy không đôi ta đi không đôi này là tụi mình làm phải trả lời em đâu phải là con tiền gì ô khoai ngọ chị cái bất này là để cha nào bạn nào ta thằng biết rồi ấy tụi mình Janagana mana adidayaka jaye Bharata Bhaiga Vidhata Punjab Sindhu Gujarat Maratha Davira Uchala Banga Dindai Matala Ramuna Ganga Uchala Jaladita Ranga De Jaya 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 He Jai Shri Krishna. Ô một cái sorry à năng chạm vào đây không được bỏ thôn gì à thôn cái cha cái tổ của ấy tụi bắt chả cái ấy tụi này của tụi này năng tất thằng bây giờ ấy tụi cái tao Janagana mana adina yaka jaya he Bharata Bhaiga Vidhata Punjab Sindhu Gujarat Maratha Davira Uchala Banga Dindai Himachala Jamuna Ganga Uchala Jaladita Ranga hay mà không mang cho bố nó chỉ rồi Mama nam kai lagi humang chobunan chidore mama lam dere ima humang na chidore mor kai takin kham de garam de mate choriya 올라오시서 후망서 오시더래. 차번 좀 보면 잠깐만. 후망을 시더래. 이마 이제 밤때 찾아달라 이리니. 오, 밤에 찾아봐. 난 나라봐. 참가제 로이때 찬다. 하. 참마이가제 밤때 때 찾아봐. 어이. 그거네 비 온달라. 그래도 거기 밤을 봐도 난 치러봐. 꼭 해봐. 밤때가 바보야. 밤때가 사가지. 애디 이마 보고 밤때 뭐가도 강제라대. 에 후방처래. 후방 처분은 지도래. 라이바까루 칸마디가제. 제 라오. 아고 시부탁게제. 라 라이바까지 돌아게. 후방 처분은 지도래 이제. 좀 봐야 돼. 시부탁게제. 못 알아 보야. 옥맘맘 밀고 맞지. 누가 내지. 맘마가 레이래. 마마 뭐야. 맘매. 짝짜리니. 통이야. 너희들이 봐. 너희 짝까 짜잖아. 난 짝짜라 봐. 짜들이 매만 짝로이들이. 하. 짝로이들이 짜들이. 너희들이 이 짝지. 난 간다 빠이. Tây Thục bây giờ rồi. Cho đi. Xe ông ta Tây Thục bây giờ xe. Tây Thục cái nào? Tây... Chắc là không ăn, không mang à. Ôi ngày.
ꯅꯁꯨ ꯅꯨꯄꯥ ꯀꯧꯒꯦꯁꯦ ꯌꯥꯔꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯑꯩꯅꯗꯤ ꯀꯩꯝ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯏꯃꯥ ꯑꯗꯨꯅꯅꯦ ꯅꯁꯨ ꯅꯨꯄꯥꯗ ꯀꯧꯒꯦ ꯑꯗꯨꯒ ꯍꯧꯒꯠꯍꯟꯒꯦ ꯍꯣꯏ ꯀꯧꯔꯣ ꯃꯥꯒꯤ ꯅꯪꯒꯟꯁꯦ ꯌꯦꯡꯒꯦ ꯁꯤ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯊꯝꯒꯦ ꯁꯤꯗ ꯊꯝꯒꯦ ꯁꯤ ꯂꯧꯊꯣꯛꯑꯣ ꯂꯧꯊꯣꯛꯀꯦ